ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯈꯤꯇꯣꯟ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯈꯨꯜꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯄꯥꯎ ꯇꯝꯂꯨꯕ ꯑꯁꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯅꯖꯕ ꯁꯤꯟꯐꯝ ꯑꯃ ꯍꯦꯛ ꯑꯣꯏꯔꯤ ꯁꯈꯤꯇꯣꯟ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤꯒꯤ ꯑꯁꯣꯏꯕ ꯑꯃ ꯍꯦꯛ ꯎꯕꯒ ꯌꯥꯝ ꯈꯪꯍꯩꯕ ꯁꯥꯗꯨꯅ ꯄꯥꯎ ꯇꯝꯕꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯈꯤꯇꯣꯟ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯃꯧ ꯅꯍꯥ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯩ ꯃꯁꯤꯒꯤ ꯃꯧꯁꯦ ꯃꯦꯝꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯨ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯁꯤ ꯃꯦꯝꯆꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯌꯥꯏꯃꯅꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯕꯤꯗꯨꯅꯤ ꯃꯥꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯈꯨꯁꯥꯁꯦ ꯌꯥꯗꯦ ꯍꯦꯛ ꯎꯕꯗ ꯏꯊꯃꯣꯏꯁꯤꯗ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯈꯪꯅꯤꯡꯕ ꯑꯃ ꯗꯛ ꯍꯦꯛꯇ ꯐꯥꯎꯍꯜꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯁꯤꯁꯨ ꯑꯩ ꯏꯁꯤꯡ ꯁꯤꯡꯅꯩ ꯑꯗꯨꯅꯗꯤ ꯃꯁꯤꯒꯤ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤꯁꯤꯒꯤ ꯃꯔꯨꯝꯗ ꯂꯨꯝꯃꯒ ꯍꯦꯛꯇ ꯇꯥꯔꯒꯦꯗ ꯑꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯟ ꯀꯧꯕꯤꯂꯥ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯨꯝꯂꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯤ ꯑꯁ ꯀꯔꯤ ꯋꯥꯔꯤ ꯈꯨꯁꯥ ꯂꯛꯁꯥꯅ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯖꯗꯦꯗ ꯋꯥꯔꯤ ꯁꯥꯔꯤꯕꯅꯦꯗꯅ ꯌꯥꯔꯛꯇ ꯉꯪꯂꯒ ꯍꯦꯛ ꯁꯥꯔꯗꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯋꯥꯔꯤꯁꯦ ꯑꯃꯠꯇ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦꯕ ꯑꯁꯨꯝꯅ ꯁꯈꯤꯇꯣꯟ ꯃꯊꯧꯁꯨ ꯅꯠꯇꯕꯁꯤꯗ ꯃꯊꯧ ꯑꯃꯒꯨꯝ ꯈꯨ ꯀꯥꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯏ ꯃꯧꯋꯥ ꯑꯃ ꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯁꯨꯛ ꯄꯥꯝꯂꯤꯕꯁꯤꯕꯨ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯔ ꯈꯪꯗꯦ ꯌꯨꯝꯁꯤꯗꯒꯤ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯀꯥꯟꯊꯣꯛꯂꯨꯕꯒ ꯂꯩꯁꯥꯕꯤ ꯄꯥꯈꯪꯗꯤ ꯑꯃꯠꯇꯕꯨ ꯎꯈꯤꯗ꯭ꯔꯦ ꯄꯥꯈꯪꯅ ꯄꯥꯈ꯭ꯔꯥꯔ ꯈꯪꯗꯕ ꯈꯔꯒ ꯃꯧ ꯃꯆꯥꯒꯅ ꯃꯤꯠꯇ ꯆꯪꯗꯧꯕ ꯄꯣꯠꯅꯤꯗ ꯁꯅꯥꯔꯩꯅ ꯀꯩꯅꯣ ꯏꯃꯥ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯃꯤꯒ ꯃꯤꯋꯥ ꯉꯥꯡꯕ ꯄꯦꯟꯗ꯭ꯔꯗꯅ ꯅꯇꯣꯝꯇꯁꯨ ꯃꯤꯋꯥ ꯉꯥꯡꯕ ꯍꯧꯔꯕ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦ ꯅꯌꯥꯗꯨꯗ ꯆꯨꯔꯤꯕ ꯀꯣꯡꯀ꯭ꯋꯥꯗꯨꯒ ꯅꯆꯤꯟꯒꯗꯣ ꯑꯝꯇ ꯇꯩꯊꯣꯛꯎꯁꯦ ꯏꯃꯥ ꯎꯕꯗ ꯑꯩ ꯑꯣꯏꯅꯀꯣ ꯑꯣꯅꯤꯡꯉꯛꯇꯧꯔꯦꯕ ꯁꯈꯤꯇꯣꯟ ꯃꯆꯤꯟꯗꯨ ꯐꯤꯖꯤꯗꯨꯅ ꯍꯥꯏꯐꯦꯠ ꯇꯩꯊꯣꯛꯂꯒ ꯀ꯭ꯋꯥ ꯆꯥꯔꯕꯗꯤ ꯈꯔꯁꯨ ꯆꯨꯕ ꯇꯥꯔꯦꯗꯅ ꯅꯪ ꯑꯃ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒꯗꯤ ꯍꯥꯏꯗꯤ ꯌꯨꯝꯁꯤꯗ ꯏꯅꯦꯝ ꯁꯥꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯦꯛ ꯄꯥꯟꯅꯔꯒ ꯂꯩ ꯅꯠꯇꯦ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯏꯆꯥꯕꯨ ꯏꯀꯥꯏꯕꯒꯥꯁꯦ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯗꯅ ꯂꯩꯔꯤꯕꯁꯦ ꯂꯩꯀꯥꯏꯁꯤꯗ ꯅꯪ ꯈꯛꯇ ꯉꯥꯏꯔꯦꯃꯤ ꯅꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯤꯕꯁꯦ ꯅꯁꯛ ꯍꯥꯏꯔ ꯊꯤꯕ ꯅꯠꯇꯦ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯅꯪꯅ ꯃꯁꯤꯐꯥꯎ ꯅꯕꯨꯡꯁꯤꯅ ꯄꯨꯔꯛꯂꯤꯕꯁꯤꯅꯤ ꯍꯣ ꯏꯃꯥꯒꯤ ꯅꯆꯥꯅꯤ ꯍꯥꯏꯕ ꯍꯦꯛ ꯈꯪꯂꯛꯄꯒ ꯑꯩꯁꯦ ꯀꯣꯏꯕꯤꯅꯕ ꯅꯨꯄꯥ ꯄꯥꯈꯪ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥꯒꯤ ꯅꯃꯤꯡ ꯇꯥꯕꯗ ꯍꯧ ꯊꯥꯗ ꯂꯣꯏ ꯆꯦꯟꯅꯈꯤꯌꯦ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯃꯥꯒꯤ ꯑꯋꯨꯟ ꯀꯣꯟ ꯑꯁꯦ ꯀꯣꯜꯂꯒ ꯌꯨꯝꯁꯤꯗ ꯍꯅꯨꯕꯤ ꯁꯥꯔꯒ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯑꯩꯒꯤ ꯃꯤꯡ ꯇꯥꯕꯗ ꯅꯨꯄꯥ ꯃꯈꯩ ꯀꯤꯗꯅ ꯆꯦꯟꯅꯈꯤꯌꯦꯕ ꯑꯗꯨꯅꯗꯤ ꯅꯃꯥꯏꯁꯤ ꯈꯨꯂꯩꯀꯥꯏꯁꯤꯗ ꯃꯁꯛ ꯊꯣꯛꯄ ꯃꯤ ꯑꯃꯗꯤ ꯑꯣꯏꯔꯦꯅ ꯇꯥꯛꯂꯤꯕꯅꯤꯅꯦ ꯏꯃꯥꯕꯨ ꯈꯪꯗꯕ ꯃꯤ ꯀꯅꯥ ꯂꯩꯀꯥꯏꯁꯤ ꯂꯩꯔꯝꯒꯗꯧꯔꯤꯒꯦ ꯈꯣꯗꯥꯡ ꯁꯨꯕꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯁꯈꯤꯇꯣꯟꯕꯨ ꯍꯥꯏꯔꯕꯗꯤ ꯉꯔꯥꯡꯗ ꯏꯃꯥꯅ ꯏꯄꯥꯟ ꯆꯠꯂꯨꯕ ꯑꯉꯥꯡ ꯑꯗꯨ ꯐꯥꯎꯕ ꯀꯞꯄ ꯇꯣꯛꯈꯤꯅꯤ ꯍꯩ ꯌꯥꯔꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯩꯁꯤꯕꯨ ꯃꯤꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯄꯥꯝꯖꯕꯗꯧꯅ ꯏꯆꯥ ꯑꯣꯏꯔꯁꯨ ꯃꯤ ꯆꯪꯍꯥꯠ ꯍꯥꯠꯄ ꯑꯣꯟꯊꯣꯛ ꯍꯩꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯁꯨ ꯍꯅꯨꯕꯤꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯁꯥꯗꯨꯗ ꯑꯗꯨꯅꯅꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯏꯕꯤꯗ꯭ꯔꯤꯕꯗꯣ ꯑꯗꯨꯒ ꯏꯔꯥꯟꯁꯨ ꯂꯩꯖꯗꯕ ꯑꯩꯉꯣꯟꯗꯒ ꯒꯤꯠ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯏ ꯃꯤ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯖꯗ꯭ꯔꯒ ꯏꯆꯥ ꯑꯣꯏꯔꯝꯕꯒꯤ ꯅꯪ ꯅꯔꯥꯏꯕꯛꯇꯨ ꯐꯔꯕꯅꯤ ꯏꯆꯥꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯥꯟꯅ ꯑꯩꯅ ꯂꯩꯀꯥꯏꯁꯤꯗ ꯁꯤꯗꯣꯛꯅ ꯄꯥꯎ ꯇꯝꯕꯗ ꯅꯪ ꯁꯔꯕꯅꯥꯁ ꯁꯥꯔꯗꯕꯅꯤꯍꯦ ꯅꯪ ꯏꯃꯥ ꯅꯪ ꯉꯁꯤ ꯄꯥꯡꯒꯜ ꯇꯦꯝꯁꯤꯅꯅꯦ ꯅꯌꯥꯗꯣ ꯐꯥꯎꯅꯕ ꯂꯪꯄ ꯁꯣꯏꯔꯣꯏꯍꯦ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯗ ꯏꯃꯥꯅ ꯑꯣꯠꯁꯤꯜꯂꯤꯕ ꯀ꯭ꯋꯥ ꯃꯍꯤ ꯃꯌꯥꯝꯗꯣ ꯅꯄꯥꯝꯗꯒꯤ ꯃꯤꯅꯥꯏ ꯂꯥꯛꯑꯒ ꯇꯩꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯣ ꯁꯤꯇꯕꯤ ꯅꯪꯅ ꯇꯩꯕꯤꯗ꯭ꯔꯁꯨ ꯃꯥꯡꯒꯣꯜꯁꯦ ꯇꯩꯅꯅꯕ ꯏꯃꯧ ꯂꯩꯖꯩꯌꯦ ꯏꯃꯧꯅ ꯃꯥꯏ ꯇꯩꯖꯅꯤ ꯃꯁꯤꯒꯤ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯁꯈꯤꯇꯣꯟ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯩꯃ ꯑꯩꯒꯤ ꯏꯃꯧ ꯑꯊꯤꯕꯤ ꯆꯤꯟꯗꯨꯝꯕꯤ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯛ ꯊꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯅꯥꯁꯨ ꯌꯥꯎꯅ ꯇꯥꯊꯤꯔꯕ꯭ꯔꯥ ꯈꯪꯗꯦꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯤꯕ ꯃꯈꯩ ꯋꯥꯈꯜꯁꯦ ꯇꯌꯥꯡ ꯏꯁꯥꯗ ꯂꯩꯅꯥ ꯇꯤꯟꯅꯥꯒ ꯑꯃꯠꯇ ꯆꯪꯂꯣꯏꯗꯕꯣꯏ ꯍꯦꯛ ꯃꯅꯤꯡꯉꯤ ꯌꯨꯝꯁꯤ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ
ꯐꯅ ꯅꯨꯡꯉꯥꯏꯖꯔꯝꯕ ꯋꯥꯈꯜꯒꯁꯦ ꯁ꯭ꯋꯥꯏ ꯍꯦꯛꯇ ꯃꯥꯡꯈꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯀꯣꯛꯁꯦ ꯈꯪꯂꯨꯝ ꯍꯦꯛꯇ ꯂꯨꯝꯈꯠꯂꯛꯏ ꯏꯆꯥ ꯅꯨꯄꯥ ꯌꯨꯔꯥꯏꯁꯨ ꯑꯃ ꯂꯩꯔꯤꯕꯗꯨꯅ ꯍꯣꯔꯦꯟ ꯃꯤꯅ ꯇꯨꯝꯅ ꯆꯥꯅꯕ ꯃꯇꯝꯗ ꯍꯟꯖꯤꯜꯂꯛꯂꯒ ꯏꯃꯨꯡꯗ ꯂꯩꯕ ꯀꯣꯟ ꯃꯈꯩ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯂꯪꯉꯛꯀꯗꯧꯕ ꯑꯣꯏꯔꯤꯅꯤ ꯃꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛꯇ ꯇꯨꯝꯕ ꯌꯥꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯍꯧꯔꯨꯈꯤꯒꯦ ꯏꯃꯥ ꯑꯍꯜꯅ ꯌꯥꯝ ꯂꯦꯝꯗꯕ ꯊꯕꯛꯇꯣ ꯈꯤꯠꯇꯧꯔꯅꯨ ꯍꯧꯖꯤꯛꯁꯦ ꯇꯨꯝꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯌꯥꯆꯪꯂꯛꯂꯕꯅꯤ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯁꯤꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯅ ꯏꯅꯝꯃꯗ ꯍꯪꯂꯨꯕ ꯌꯥꯗ꯭ꯔꯣ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏꯗ ꯃꯤꯋꯥ ꯉꯥꯡꯂꯨꯔꯒ ꯍꯣꯔꯦꯟ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯍꯥꯏꯗꯅ ꯃꯔꯩ ꯆꯀ꯭ꯔꯤ ꯇꯧꯒꯗꯕꯒꯤ ꯁꯔꯨꯛ ꯉꯜꯂꯤꯉꯩꯁꯤꯗ ꯀꯔꯤ ꯀꯝꯗꯧꯕ ꯍꯥꯏꯗꯅ ꯏꯅꯝꯃꯒ ꯇꯥꯟꯅꯔꯨꯕ ꯌꯥꯗꯕ꯭ꯔꯣ ꯁꯥꯈꯤꯇꯣꯟ ꯏꯃꯨꯡꯂꯣꯝꯗ ꯐꯠ ꯃꯉꯛꯇꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯃꯆꯥꯒꯤ ꯃꯀꯣꯛꯇꯨꯗ ꯏꯜꯂꯒ ꯍꯩ ꯅꯤꯉꯣꯜ ꯆꯤꯠꯇꯕꯤ ꯍꯩꯅꯨ ꯁꯥꯕꯤ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯅꯅꯝꯃ ꯑꯊꯤꯕꯤꯁꯤꯅ ꯇꯥꯔꯒ ꯏꯊꯛꯁꯤꯗ ꯀꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥ ꯑꯄꯪ ꯆꯐꯨꯁꯤꯗꯤ ꯌꯥꯝ ꯄꯪꯉꯦ ꯏꯆꯥꯒ ꯌꯥꯝ ꯃꯥꯟꯖꯗꯦ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯅꯪꯁꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯍꯩ ꯅꯤꯉꯣꯜ ꯆꯤꯠꯇꯕꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯨꯄꯥ ꯑꯃ ꯐꯥꯔꯒ ꯂꯨꯍꯣꯡꯊꯣꯛꯈꯤꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯀꯛ ꯅꯤꯉꯣꯜ ꯌꯨꯝꯒꯥꯏꯕꯤ ꯁꯥꯗꯅ ꯅꯪ ꯁꯨꯝ ꯂꯩꯕ ꯇꯥꯔꯦ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯂꯤꯕꯁꯤꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯈꯣꯏꯒꯤ ꯃꯊꯤꯕꯣꯡ ꯊꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯣꯛꯂꯤꯕꯔꯣ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯒ ꯏꯆꯥꯒꯤ ꯃꯄꯥꯜ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯄꯣꯛꯂꯤꯕꯅꯤ ꯅꯕꯨꯡ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯈꯨꯠꯇ ꯁꯦꯜ ꯊꯣꯛꯂꯕꯅꯤ ꯌꯨꯝ ꯀꯩ ꯄꯥꯜꯂꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯗꯤ ꯑꯍꯜꯅꯤ ꯑꯩꯒꯤ ꯏꯊꯧ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯅꯕꯨꯡꯅ ꯇꯥꯟꯁꯤꯜꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯕ ꯅꯅꯝꯃ ꯑꯁꯤꯅ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯒ ꯑꯍꯜ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯕు ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯕ ꯈꯪꯂꯦꯗꯅ ꯍꯩꯅꯨ ꯁꯥꯕꯤ ꯃꯁꯤ ꯌꯥꯝ ꯄꯪꯃꯜꯂꯤ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯅꯌꯨꯝ ꯄꯥꯜꯂꯁꯨ ꯄꯪꯃꯟꯗꯅ ꯅꯅꯦꯝꯅ ꯃꯤꯅꯥꯏꯗꯧꯅ ꯂꯩꯇ ꯁꯤꯖꯤꯟꯅꯔꯝꯗꯧꯔꯤ ꯄꯣꯠꯅꯤꯗ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯥꯈꯤꯇꯣꯟ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯉꯥꯟꯊꯣꯏꯁꯨ ꯊꯣꯛꯂꯛꯇꯨꯅ ꯁꯅꯥꯔꯩ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ ꯏꯅꯝꯃꯒꯤ ꯐꯤꯁꯦ ꯉꯁꯤ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯕꯅꯤ ꯏꯪꯈꯣꯜꯒꯤ ꯄꯣꯠ ꯈꯔꯁꯦ ꯊꯥꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯐꯤꯁꯦ ꯐꯪꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯔꯕꯗꯤ ꯏꯅꯝꯃꯗ ꯈꯤꯇ ꯄꯤꯕ ꯌꯥꯒꯗ꯭ꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡ ꯊꯥꯛꯅꯕ ꯀꯔꯤꯝꯇ ꯂꯩꯍꯧꯗ꯭ꯔꯤꯌꯦ ꯏꯃꯥꯁꯦ ꯆꯥꯛ ꯂꯥꯝꯃꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯂꯅꯤ ꯏꯅꯝꯃ ꯑꯩꯒꯤ ꯈꯨꯠꯇꯗꯤ ꯐꯤ ꯑꯝꯇ ꯂꯩꯇꯤꯌꯦ ꯐꯤ ꯁꯥꯕꯤꯁꯨ ꯐꯤ ꯂꯧꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯐꯤꯕꯨꯗꯤ 4-5 ꯀꯛꯇꯨꯅ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯁꯨ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯛꯂꯕꯗꯤ ꯐꯗꯧꯅꯤ ꯏꯅꯝꯃ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤ ꯅꯣꯡꯃꯇꯁꯨ ꯊꯕꯛ ꯆꯠꯄ ꯂꯦꯞꯇꯦ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨꯁꯨ ꯑꯗꯨꯝ ꯊꯛꯇꯨꯅ ꯍꯜꯂꯛꯏ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯐꯪꯂꯛꯄ ꯈꯨꯠꯁꯨꯃꯟ ꯑꯃꯠꯇ ꯏꯅꯝꯃꯗ ꯄꯤꯁꯤꯜꯂꯛꯇꯕ꯭ꯔꯥ ꯑꯩ ꯏꯅꯝꯃꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯁꯅꯥꯔꯩ ꯏꯅꯝꯃ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯨꯡꯁꯤꯗ ꯑꯩꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯂꯣꯏꯅ ꯈꯪꯂꯤꯕ ꯅꯈꯣꯏ ꯇꯥꯆꯧꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯀꯥꯟꯅꯅꯕ ꯍꯥꯏꯅ ꯆꯠꯄ ꯊꯕꯛ ꯅꯠꯇꯦ ꯃꯥꯒꯤ ꯌꯨ ꯊꯛꯄ ꯅꯨꯡꯉꯥꯏꯅꯕ ꯆꯠꯂꯤꯕ ꯌꯨꯝꯁꯤꯗ ꯅꯨꯄꯥ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯣꯟꯈꯠꯇꯨꯅ ꯁꯦꯜ ꯅꯤꯔꯛꯄꯒꯤ ꯑꯩꯒ ꯅꯪ ꯇꯥꯆꯧꯒ ꯑꯃꯨꯛ ꯉꯪꯅꯔꯤꯕꯗꯨꯅꯤ ꯐꯔꯦꯁꯤ ꯏꯅꯝꯃ ꯉꯁꯤꯒꯤꯗꯤ ꯄꯥꯡꯅꯕ ꯏꯪꯈꯣꯜꯗ ꯄꯥꯜꯂꯝꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯁꯤ ꯁꯅꯥꯔꯩ ꯉꯥ ꯆꯥꯛꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯍꯣꯔꯦꯟ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯑꯃꯨꯛ ꯆꯩꯔꯣꯏꯗ꯭ꯔꯣ ꯀꯔꯤꯒꯤ ꯆꯩꯕꯅꯣ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤ ꯃꯥ ꯀꯣꯛ ꯄꯨꯁꯤꯜꯂꯛꯄ ꯀꯩꯗꯧꯒꯦ ꯃꯧꯁꯤꯕꯨ ꯃꯈꯣꯏꯅ ꯄꯤꯌꯣ ꯍꯥꯏꯔꯤ ꯃꯈꯩ ꯄꯤꯕ ꯉꯝꯕ ꯂꯥꯏꯔꯦꯝꯕꯤꯔꯣ ꯉꯥꯡꯁꯅꯨ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯏꯃꯨꯡꯁꯤꯗ ꯉꯥꯟꯊꯣꯏ ꯃꯥꯒꯤ ꯑꯋꯥꯕ ꯈꯪꯕꯤꯔꯤꯕꯁꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩ ꯈꯛꯇꯅꯤ ꯉꯥꯟꯊꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯑꯃꯒꯨꯝ ꯅꯨꯡꯁꯤꯖꯩ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯉꯥꯟꯊꯣꯏꯅ ꯁꯅꯥꯔꯩ ꯏꯅꯝꯃ ꯆꯥꯛꯁꯦ ꯊꯤꯗꯣꯛꯅꯕ ꯇꯧꯔꯒꯦ ꯏꯃꯥꯗꯣ ꯅꯪ ꯈꯔ ꯀꯧꯔꯨꯔꯣ ꯅꯪ ꯇꯥꯆꯧ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯆꯥꯛꯁꯦ ꯆꯥꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦ ꯍꯣꯏ ꯏꯅꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯑꯁ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯏꯔꯣꯏ ꯊꯔꯣꯕꯤꯗꯧꯅ ꯇꯨꯝꯂꯤꯕꯗꯨ ꯌꯦꯡꯉꯨꯕ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯅꯊꯤꯕꯣꯡ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯕꯤꯅꯕ ꯉꯥꯏꯍꯥꯛꯇꯤ ꯂꯦꯡꯈꯠꯄꯤꯔꯛꯀꯗ꯭ꯔꯣ ꯍꯥ ꯆꯥꯛ ꯂꯣꯏꯔꯦꯕ ꯑꯣ ꯏꯃꯥ ꯂꯥꯛꯑꯒꯦ ꯉꯥꯏꯍꯥꯛꯁꯤꯗ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯁꯥꯈꯤꯇꯣꯟ ꯐꯃꯨꯡꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯄꯥꯟꯗꯨꯗ ꯒꯤꯠ ꯍꯦꯛꯇ ꯐꯝꯊꯔꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯊꯨꯅ ꯇꯣꯠꯂꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯐꯠ ꯍꯨꯛꯆꯤꯜꯂꯒ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯃꯁꯤꯗꯤ ꯍꯩꯃꯧ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯕꯨ ꯀꯔꯤ ꯏꯟꯁꯥꯡꯅꯣꯅꯦ ꯏꯃꯥꯗꯤ ꯌꯣꯠꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯦꯅꯦ ꯏꯃꯥ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯅꯤ ꯀꯔꯤ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕꯅꯦꯕ ꯍꯩ ꯑꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯦ ꯏꯃꯨꯡꯁꯤꯗ ꯀꯅꯥꯅ ꯊꯣꯡꯉꯣ ꯍꯥꯏꯗꯅ ꯊꯣꯡꯂꯤꯕꯅꯣ ꯅꯣꯏꯒꯤ ꯅꯄꯥ ꯑꯃꯗꯨꯗ ꯄꯪꯆꯥ ꯆꯥꯕꯗꯣ ꯏꯃꯨꯡ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯅ ꯀꯌꯥꯔꯛꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯅꯅꯥ ꯑꯁꯨꯛ ꯌꯥꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯊꯣꯡꯂꯝꯕ ꯄꯪꯆꯥꯗ ꯆꯥꯕ ꯌꯥꯏꯌꯦ
ꯑꯩꯗꯤ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯍꯥꯎꯇ꯭ꯔꯕꯗꯤ ꯌꯣꯠꯊꯕ ꯌꯥꯗꯤꯌꯦ ꯑꯩꯅ ꯆꯥꯕ ꯌꯥꯅꯅꯕ ꯍꯥꯎꯅ ꯊꯨꯝꯅ ꯃꯆꯨ ꯃꯃꯦꯟ ꯇꯥꯅ ꯊꯣꯡꯉꯣ ꯍꯥꯏꯕꯁꯦ ꯅꯪ ꯇꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥ ꯀꯩꯅꯣ ꯏꯃꯥ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯂꯩꯗꯅ ꯏꯅꯝꯃꯅ ꯑꯍꯥꯎ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯑꯩꯈꯣꯏꯗ ꯄꯤꯖꯒꯗꯧꯔꯤꯕꯅꯣ ꯅꯣꯡꯃꯒꯤ ꯆꯔꯥꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯂꯤꯕꯁꯦ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ ꯊꯣꯡꯂꯤ ꯃꯊꯦꯜꯁꯦ ꯆꯥꯅꯤꯡꯗ꯭ꯔꯒ ꯆꯥꯗ꯭ꯔꯁꯨ ꯇꯣꯛ ꯅꯤꯡꯉꯣꯜ ꯁꯤꯠꯇꯕꯤ ꯑꯍꯜ ꯂꯃꯟ ꯄꯥꯟꯕ ꯌꯨꯝ ꯍꯥꯏꯁꯤꯗꯤ ꯑꯍꯜ ꯂꯃꯟꯅ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯄꯤꯖꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯃꯃꯧ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯅꯠꯇꯦ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯀꯅꯥ ꯌꯥꯎꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯔꯦꯟ ꯉꯥꯔꯦꯟ ꯊꯣꯡꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯤꯖꯒꯗꯧꯔꯤꯕꯅꯣꯕ ꯏꯃꯥ ꯁꯥꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯉꯥꯡꯂꯤꯕꯅꯣ ꯏꯆꯥ ꯅꯨꯄꯥꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯃꯃꯥ ꯑꯩꯕꯨ ꯑꯍꯥꯎꯕ ꯄꯤꯖꯅꯕꯅꯤ ꯃꯆꯥ ꯑꯃ ꯂꯩꯗꯅ ꯃꯆꯥ ꯁꯦꯝꯂꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯏꯆꯥꯅ ꯇꯥꯜꯂꯛꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯆꯥꯛꯈꯨꯝꯁꯤꯗ ꯁꯤꯖꯤꯟꯅꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯧꯔꯤꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯅꯝꯃ ꯑꯁꯤꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯕ ꯃꯈꯩ ꯐꯤ ꯁꯥꯗꯨꯅ ꯇꯥꯜꯂꯤꯕ ꯁꯦꯜꯁꯤꯡꯗꯨꯅ ꯃꯣꯏꯒꯤ ꯃꯄꯥꯝꯗꯨꯗ ꯊꯩꯈ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯣꯡꯃꯇ ꯁꯤ ꯂꯩ ꯁꯤ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯗ꯭ꯔꯤꯕꯁꯦ ꯃꯁꯥꯒꯤ ꯃꯔꯅꯥꯏ ꯇꯥꯟꯁꯤꯟꯕ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯤꯠ ꯑꯁꯤꯗ ꯃꯆꯥ ꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯑꯁꯨꯛ ꯍꯥꯎꯇꯕ ꯏꯟꯁꯥꯡꯁꯤꯕꯨ ꯆꯥꯔꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯟ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯑꯗꯨꯗ ꯁꯥꯎꯅ ꯃꯈꯨꯠ ꯍꯥꯝꯖꯤꯜꯂꯝꯗꯨꯅ ꯊꯣꯛꯈꯤ ꯁꯅꯥꯔꯩ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯊꯣꯛꯂꯕꯅꯤꯅ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯁꯤꯅ ꯏꯃꯥ ꯑꯣꯏꯔꯝꯗꯅ ꯏꯃꯨꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯎꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤ ꯍꯩꯃ ꯏꯅꯝꯃ ꯅꯪ ꯀꯞꯂꯕ꯭ꯔꯣ ꯏꯅꯝꯃ ꯁꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯆꯜ ꯅꯨꯡꯉꯥꯏꯇꯦꯕ ꯏꯃꯥꯗꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕꯁꯤꯗ ꯁꯅꯥꯔꯩ ꯏꯅꯝꯃꯅ ꯑꯁꯨꯛ ꯋꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯅꯣꯡꯃꯗ ꯏꯃꯥꯅ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯏꯃꯥꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯏꯆꯥ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯉꯥꯡꯖꯩꯕꯁꯤꯗꯤ ꯏꯅꯝꯃ ꯈꯥꯡꯕ ꯌꯥꯝ ꯋꯥꯏ ꯑꯩꯁꯨ ꯏꯃꯤꯠꯇ ꯏꯆꯥ ꯎꯅꯤꯡ ꯃꯃꯥ ꯑꯃ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯑꯣꯏꯅꯤꯡꯉꯤ ꯅꯨꯡꯁꯤꯕ ꯏꯆꯥꯗꯣ ꯏꯊꯥꯗ ꯄꯥꯝꯅꯤꯡꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯁꯅꯥꯔꯩꯁꯨ ꯃꯅꯝꯃꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯏꯅꯝꯃ ꯅꯪꯁꯤꯗꯤ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯉꯥꯡ ꯌꯥꯎꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯕꯁꯤꯗ ꯏꯅꯝꯃꯅ ꯋꯥꯈꯜ ꯍꯦꯟꯅ ꯄꯪꯈꯠꯅ ꯈꯟꯖꯤꯜꯂꯤ ꯍꯧꯖꯤꯛ ꯏꯅꯝꯃꯅ ꯁꯥꯟꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤꯀꯣ ꯑꯩꯅ ꯌꯥꯎꯕ ꯃꯔꯨꯞꯇꯣ ꯍꯦꯛ ꯐꯪꯕꯒ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯔꯒ ꯏꯌꯥ ꯅꯨꯡꯁꯤꯕ ꯑꯃ ꯏꯅꯝꯃꯅ ꯄꯣꯛꯍꯟꯗꯣꯏꯅꯤ ꯁꯤ ꯏꯅꯝꯃꯁꯨ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧ ꯏꯇꯣꯝ ꯈꯛꯇ ꯆꯥꯕꯁꯦ ꯑꯩ ꯄꯨꯛ ꯊꯟꯕ ꯉꯝꯗ꯭ꯔꯦꯕ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯁꯈꯤꯇꯣꯟ ꯊꯕꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯁꯈꯤꯇꯣꯟꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯩꯃ ꯁꯈꯤꯌꯥ ꯎꯈꯤꯗꯕ ꯀꯨꯏꯔꯦꯗ ꯏꯅꯥꯎꯗꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯒꯦ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯔꯤꯁꯨ ꯑꯔꯨꯕ ꯊꯕꯛꯀꯤ ꯅꯠꯇꯦꯗ ꯏꯆꯦ ꯅꯈꯣꯏ ꯃꯅꯤꯡꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯗ ꯏꯆꯦꯁꯦ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯆꯨꯝꯅ ꯆꯪꯂꯛꯄꯅꯤ ꯏꯆꯦꯗꯤ ꯅꯃꯧ ꯐꯪꯈꯤꯕꯗꯒꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔ ꯃꯥꯜꯂꯦꯗ ꯅꯣꯡꯃꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯅꯠꯇꯦ ꯏꯆꯦꯕꯨ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯐꯥꯎꯕ ꯂꯥꯟꯕ ꯁꯪꯖꯕ꯭ꯔꯣ ꯅꯃꯧ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯁꯤ ꯁꯦꯟꯅꯔꯤꯉꯩꯗ ꯍꯦꯔꯥ ꯁꯈꯤ ꯏꯃꯧꯕꯨ ꯑꯩꯅ ꯁꯦꯟꯅꯩ ꯍꯥꯏꯕ꯭ꯔꯣ ꯏꯃꯧꯗꯤ ꯏꯆꯥ ꯅꯨꯄꯥꯁꯤꯡꯅ ꯁꯦꯟꯅꯖꯗꯧꯅꯤ ꯑꯩꯅ ꯁꯦꯟꯅꯔꯤꯕꯗꯤ ꯇꯨꯇꯨ ꯑꯩꯒꯤ ꯅꯥꯡꯒꯜꯁꯤꯗ ꯄꯣꯔꯤꯕ ꯏꯁꯨ ꯁꯅꯥꯁꯤ ꯁꯦꯟꯅꯕꯗ ꯈꯨꯕꯩ ꯑꯃ ꯅꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯍꯩꯃ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯤꯗ ꯃꯁꯛꯁꯤꯗꯤ ꯅꯨꯄꯤꯔꯣ ꯅꯨꯄꯥꯔꯣ ꯀꯔꯝꯕ ꯅꯃꯧꯒꯤ ꯅꯁꯨ ꯅꯣꯏꯃꯤ ꯅꯨꯡꯁꯤꯕꯅ ꯑꯩ ꯐꯥꯎ ꯉꯥꯎꯔꯤ ꯑꯣ ꯅꯨꯄꯤꯅꯦ ꯅꯨꯄꯤ ꯏꯆꯥ ꯅꯤꯉꯣꯜꯒ ꯌꯥꯎꯖꯗ꯭ꯔꯦ ꯑꯩꯗꯤ ꯏꯁꯨ ꯑꯁꯤꯗ ꯄꯨꯡꯉꯥꯎ ꯍꯦꯛ ꯉꯥꯎꯔꯕꯅꯤ ꯇꯧꯔꯤꯁꯦ ꯏꯃꯧ ꯑꯇꯣꯝꯕꯤꯗꯨꯒꯤꯅꯤ ꯏꯃꯧ ꯌꯥꯏꯃꯗꯨꯃꯗꯤ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯌꯦ ꯏꯃꯧ ꯑꯍꯟꯒꯤꯅ ꯏꯁꯨ ꯄꯤꯕꯥꯅꯤ ꯍꯧꯖꯤꯛꯇ ꯇꯨꯝꯂꯦ ꯍꯥꯏꯗꯅ ꯃꯃꯥꯗ ꯄꯤꯔꯝꯕꯗ ꯉꯥꯏꯔꯤ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯑꯃꯨꯛ ꯃꯕꯣꯛ ꯑꯩꯒꯤ ꯅꯥꯡꯒꯜꯁꯤꯗ ꯇꯣꯡꯂꯤꯕꯁꯤꯅꯤ ꯑꯃꯗꯨꯁꯨ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯏꯆꯟ ꯄꯣꯔꯝꯃꯦ ꯑꯩ ꯄꯣꯕꯤꯗ꯭ꯔꯦꯗꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯕ ꯃꯈꯩ ꯀꯞꯇꯧꯔꯤꯕꯅꯤ ꯁꯈꯤꯌꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩꯅ ꯃꯅꯨꯡ ꯉꯥꯏꯔꯤꯍꯦ ꯑꯩꯗꯤ ꯏꯆꯦ ꯍꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯕꯅꯤꯅ ꯃꯁꯨꯒꯤ ꯀꯨꯝꯍꯩꯒꯥꯗꯣ ꯎꯕ ꯐꯪꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯁꯨꯒꯥꯏꯗꯣ ꯎꯒꯦ ꯐꯪꯗ꯭ꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯆꯦ ꯏꯃꯤꯠꯁꯤꯗ ꯏꯁꯨꯒꯥꯏꯗꯣ ꯎꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯦꯔꯥ ꯄꯪꯈꯟꯁꯨ ꯈꯟꯖꯤꯜꯂꯨꯅꯨꯗ ꯃꯁꯥ ꯅꯍꯥ ꯑꯗꯨꯛ ꯌꯥꯝ ꯑꯣꯏꯔꯤꯕꯗꯨꯕꯣ ꯃꯇꯝ ꯌꯥꯝ ꯂꯩꯔꯤ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎ ꯁꯤꯗ ꯉꯥꯏꯍꯥꯛꯇꯗꯨꯝ ꯐꯝꯈꯣꯁꯤ ꯏꯃꯧꯁꯤꯡꯗꯣ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯆꯥꯛꯈꯨꯝꯗ ꯁꯦꯝ ꯁꯥꯍꯧꯔꯤ ꯃꯍꯥꯎ ꯌꯦꯡꯈꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤ ꯁꯈꯤꯇꯣꯟ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯏꯆꯦ ꯑꯩꯅ ꯏꯆꯦꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯤꯕꯁꯤ ꯄꯥꯎ ꯑꯃꯁꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯝꯂꯨꯔꯒ
ꯏꯆꯦꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯄꯥꯎꯅꯣ ꯀꯣꯛ ꯍꯦꯛ ꯇꯝꯃꯨꯗꯅ ꯏꯆꯦ ꯂꯥꯟꯅꯗꯤ ꯈꯟꯅꯨ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯍꯥꯟꯅ ꯈꯪꯂꯒ ꯋꯥ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯍꯥꯏꯗꯅ ꯏꯆꯦꯅ ꯅꯅꯥꯎꯗ ꯋꯥꯔꯧꯕꯁꯨ ꯌꯥꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯋꯥꯔꯛ ꯋꯥꯇꯦꯝ ꯍꯧꯅꯕꯅꯤꯀꯣ ꯑꯩꯅ ꯄꯥꯎꯁꯤ ꯇꯝꯒꯗꯧꯔꯤꯕꯁꯦ ꯃꯥꯒꯤ ꯍꯧꯅꯕꯤ ꯇꯝꯒꯗꯕ ꯄꯥꯎꯗꯤ ꯇꯝꯗꯅ ꯀꯣꯏꯊꯣꯛꯂꯒ ꯁꯨꯝ ꯂꯩꯔꯤꯅꯤ ꯇꯧꯔꯤꯁꯦ ꯍꯣ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯏꯆꯦꯒꯤ ꯅꯃꯧ ꯅꯨꯄꯤ ꯌꯥꯏꯃꯁꯦ ꯈꯨꯜ ꯂꯩꯀꯥꯏꯅ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯉꯥꯡꯅꯕꯅꯤ ꯑꯩꯁꯨ ꯅꯤꯡꯐꯨꯡ ꯇꯥꯕ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯜꯂꯛꯄꯗ ꯊꯪꯅꯕ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯆꯨꯊꯦꯛ ꯑꯆꯧꯕꯗꯨꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯅꯨꯄꯥ ꯅꯍꯥ ꯃꯁꯥ ꯃꯎꯒ ꯌꯥꯝ ꯐꯕ ꯑꯃꯒ ꯅꯣꯛꯈꯤꯗꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯍꯧꯕꯗꯣ ꯑꯩ ꯏꯃꯤꯠꯁꯤꯅ ꯎꯔꯛꯂꯕꯅꯤ ꯏꯆꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯁꯥꯈꯤꯌꯥ ꯑꯩꯒꯤ ꯏꯃꯧ ꯌꯥꯏꯃꯅ ꯑꯗꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗ ꯍꯦꯔꯩꯁꯤ ꯅꯪꯒꯤꯁꯤꯗꯤ ꯑꯩꯕꯨ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡꯅꯤ ꯑꯩꯅꯕꯨ ꯏꯆꯦꯒꯤ ꯏꯃꯨꯡ ꯀꯥꯏꯅꯕ ꯄꯥꯎ ꯇꯝꯁꯤꯟꯒꯗ꯭ꯔꯣ ꯏꯃꯤꯠꯁꯤꯅ ꯎꯔꯛꯄꯗꯨꯅꯤ ꯑꯩꯅ ꯇꯝꯂꯤꯕꯁꯤ ꯑꯩ ꯁꯥꯈꯤꯌꯥ ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯕꯨ ꯑꯩꯕꯨ ꯊꯥꯖꯁꯤ ꯀꯗꯥꯏ ꯊꯥꯖꯔꯣꯏꯁꯤ ꯀꯗꯥꯏ ꯋꯥꯈꯜꯒ ꯃꯥꯡꯁꯤꯜꯂꯛꯑꯦꯗ ꯇꯧꯔꯤꯁꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯊꯕꯛꯅꯦꯃꯤ ꯅꯪꯅ ꯇꯝꯂꯤꯕꯁꯤ ꯑꯩꯕꯨ ꯏꯆꯦ ꯑꯩꯅ ꯇꯝꯂꯤꯕ ꯄꯥꯎꯁꯦ ꯆꯨꯝꯂꯕꯅꯤꯀꯣ ꯉꯔꯥꯡ ꯏꯆꯦꯒꯤ ꯅꯃꯧ ꯅꯨꯄꯤ ꯌꯥꯏꯃꯗꯣ ꯌꯨꯝꯁꯤꯗ ꯂꯩ ꯂꯩꯇꯦ ꯑꯃꯨꯛꯇ ꯍꯪꯕꯤꯌꯨ ꯍꯣꯏꯅꯦ ꯉꯔꯥꯡ ꯃꯔꯨꯞ ꯇꯥꯏꯌꯦꯗꯅ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯒꯨꯝ ꯇꯧꯕꯅꯤ ꯇꯣ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯇꯥꯟꯖꯥꯗꯨꯗ ꯊꯕꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯨꯔꯗꯨꯅ ꯊꯣꯛꯂꯛꯏ ꯁꯈꯤꯇꯣꯟꯅ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯇꯝꯂꯤꯕ ꯄꯥꯎꯁꯤꯗꯤ ꯃꯤ ꯑꯣꯟꯅꯔ ꯃꯥꯜꯂꯤꯅ ꯇꯧꯔꯤꯁꯦ ꯃꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯃꯧ ꯑꯍꯨꯝꯁꯤꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯎꯔꯤꯕꯁꯤ ꯉꯔꯥꯡ ꯂꯝꯕꯤ ꯅꯥꯀꯟꯗ ꯅꯨꯄꯥ ꯎꯅꯍꯧꯕ ꯃꯧ ꯅꯍꯥꯗꯨꯅ ꯀꯅꯥꯒꯤ ꯃꯧ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯧꯔꯗꯤ ꯆꯥꯕ ꯌꯥꯕ ꯈꯔ ꯆꯥꯔꯒ ꯑꯩ ꯍꯦꯛꯇ ꯆꯠꯍꯧꯔꯒꯦ ꯏꯆꯦ ꯊꯕꯒꯤ ꯍꯧꯅꯕꯤ ꯉꯔꯥꯡ ꯅꯨꯄꯥ ꯎꯅꯍꯧꯕ ꯃꯧꯗꯣ ꯏꯃꯧ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯝꯕꯅꯣ ꯀꯥꯏꯅ ꯍꯪꯂꯛꯂꯕꯗꯤ ꯏꯆꯣꯞ ꯆꯣꯞꯅꯕ ꯇꯥꯔꯤ ꯇꯧꯔꯤꯁꯦ ꯄꯥꯎꯁꯤ ꯇꯝꯅꯤꯡꯃꯟꯗꯅ ꯑꯩꯗꯤ ꯃꯤꯁꯛ ꯑꯣꯟꯅ ꯊꯣꯛꯈ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯁꯈꯤꯇꯣꯟ ꯑꯔꯥꯟꯕ ꯄꯥꯎ ꯑꯁꯤ ꯇꯝꯁꯤꯜꯂꯝꯗꯨꯅ ꯃꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯃꯅꯤ ꯃꯃꯧꯒꯤ ꯃꯔꯤꯗ ꯂꯏ ꯑꯃ ꯆꯤꯡꯂꯝꯗꯨꯅ ꯂꯥꯟꯖꯗꯕ ꯁꯥꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯅꯤꯡꯗꯕꯤ ꯁꯈꯤꯇꯣꯟ ꯃꯈꯣꯏ ꯅꯨꯄꯤ ꯈꯔ ꯄꯨꯟꯗꯨꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯃꯦꯝꯆꯥꯅ ꯍꯩ ꯁꯈꯤꯇꯣꯟ ꯃꯥꯒꯤ ꯀꯨꯟꯗꯥ ꯂꯩ ꯍꯥꯏꯕꯤ ꯏꯔꯨꯖꯗꯅ ꯍꯩꯕꯤ ꯇꯩꯕꯤ ꯃꯃꯥꯏ ꯐꯧꯔꯥꯃꯨꯛ ꯄꯥꯛꯄꯗꯨꯗ ꯆꯟꯗꯣꯟ ꯆꯋꯥꯠꯅ ꯇ꯭ꯔꯦꯠ ꯂꯪꯕ ꯃꯈꯩ ꯊꯤꯜꯂꯒ ꯈꯨꯅꯤꯡꯗꯤ ꯇꯪꯈꯥꯏ ꯀꯥꯏꯕꯤꯗꯣ ꯂꯥꯛꯇ꯭ꯔꯦꯅꯦ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯍꯣꯏꯅꯦ ꯏꯆꯦ ꯃꯥ ꯌꯥꯎꯗꯕꯁꯤ ꯋꯥꯔꯤ ꯃꯄꯨꯡ ꯐꯥꯕ ꯋꯥꯠꯂꯤꯅꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯗꯥ ꯂꯩꯁꯨ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯏ ꯋꯥꯔꯨꯔꯅꯨ ꯑꯩ ꯂꯥꯛꯆꯔꯤ ꯏꯗꯥꯏꯔꯦꯝꯁꯥ ꯏꯃꯧ ꯅꯨꯄꯤꯗꯣ ꯉꯁꯤꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤꯉꯩꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦꯍꯦ ꯃꯦꯝꯆꯥꯅ ꯍꯩ ꯀꯨꯟꯗꯥ ꯂꯩ ꯅꯃꯧ ꯅꯨꯄꯤ ꯐꯪꯈꯤꯕꯗꯤ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯃꯧ ꯌꯥꯅꯕ ꯆꯠꯄ ꯍꯧꯔꯕ꯭ꯔꯅꯦ ꯅꯪꯕꯣ ꯕꯦꯝꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯨ ꯉꯜꯂꯤꯉꯩꯗ ꯃꯒꯨꯜ ꯏꯒꯨꯜ ꯈꯪꯅꯍꯧꯗꯕꯁꯦ ꯀꯣꯟꯅ ꯃꯧꯗꯨꯅ ꯏꯊꯛꯇ ꯀꯥꯔꯛꯄꯅꯤꯀꯣ ꯑꯗꯨꯅ ꯉꯜꯂꯤꯉꯩ ꯑꯁꯤꯗ ꯅꯃꯧ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯅꯅꯕ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯁꯤꯗ ꯂꯩꯔꯦꯍꯦ ꯁꯈꯤꯇꯣꯟꯁꯨ ꯃꯇꯥꯡ ꯆꯥꯅ ꯃꯃꯧ ꯋꯥꯔꯛꯄ ꯍꯩꯕꯤ ꯁꯥꯗꯨꯅ ꯃꯃꯧꯕꯨ ꯊꯥꯒꯠꯂꯛꯏ ꯏꯆꯦ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛꯈꯔ ꯊꯤꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯅꯦꯝ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯆꯈ꯭ꯔꯕ ꯃꯥꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯤ ꯍꯥꯏꯕꯗ ꯃꯁꯥ ꯐꯅ ꯉꯝꯗ꯭ꯔꯕꯁꯨ ꯁꯟ ꯁꯥꯔꯒ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯏ ꯏꯆꯥ ꯅꯤꯉꯣꯜ ꯑꯃ ꯂꯩꯔꯤꯕ ꯀꯥꯇꯣ ꯃꯥꯅ ꯀꯔꯤꯃꯇ ꯌꯥꯎꯍꯟꯕ ꯅꯠꯇꯦ ꯑꯗꯒꯤ ꯃꯅꯦꯝ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤꯌꯦꯗꯅ ꯃꯥꯅ ꯅꯣꯡꯃꯗꯅꯦ ꯊꯣꯡ ꯊꯥꯛꯂꯤꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯃꯌꯥꯝꯁꯤꯗꯤ ꯆꯥꯕꯒ ꯉꯝꯕ ꯅꯠꯇꯦꯗ ꯑꯗꯨꯒꯅꯦ ꯃꯅꯦꯝ ꯑꯩꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯐꯤ ꯑꯃꯨꯛ ꯁꯥꯗꯧꯔꯤꯕ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯊꯣꯛꯄ ꯍꯩꯕ ꯅꯨꯄꯤ ꯅꯠꯇꯦꯗ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯦꯝꯆꯥꯅ ꯍꯣ ꯐꯩꯌꯦ ꯅꯃꯧ ꯑꯐꯕꯤ ꯋꯥꯈꯜ ꯇꯥꯕꯤꯕ ꯐꯪꯖꯔꯤꯕꯗꯨ ꯃꯤꯗꯤ ꯃꯃꯧ ꯐꯪꯂꯒ ꯑꯣ ꯈꯣꯡꯕ ꯃꯈꯩ ꯀꯞꯄ ꯌꯥꯎꯅꯔꯤꯕꯅꯤ ꯃꯃꯧ ꯈꯟꯕ ꯍꯩꯍꯧꯗꯗꯅ ꯑꯗꯨꯅꯤ ꯏꯆꯦ ꯃꯧ ꯑꯃ ꯊꯤꯕ ꯀꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯄꯥꯟ ꯊꯣꯡꯒꯤ ꯐꯖꯕ ꯑꯗꯨꯈꯛ ꯌꯦꯡꯂꯒ ꯃꯤꯗꯨꯒꯤ ꯃꯒꯨꯟ ꯂꯦꯞꯄꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ ꯐꯤꯖꯣꯜꯅ ꯀꯨꯞꯂꯤꯕ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯦ ꯈꯪꯕ ꯃꯊꯧ ꯇꯥꯔꯤꯕꯁꯤ ꯃꯤꯅꯗꯤ ꯑꯩꯒꯤ ꯏꯃꯧꯗꯣ ꯃꯁꯛ ꯊꯤ ꯍꯥꯏꯗꯅ ꯅꯣꯛꯅꯔꯤꯕ ꯑꯗꯣ ꯑꯩꯒꯤ ꯏꯃꯧꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯆꯦꯟꯕ ꯉꯝꯕ ꯃꯧ ꯑꯃꯠꯇ ꯂꯩꯀꯥꯏꯁꯤ ꯂꯩꯇꯦꯀꯣ ꯏꯃꯧ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ ꯅꯪꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯃꯧꯒꯤ ꯂꯤꯆꯠꯇꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤꯗ
ꯅꯣꯡꯃꯇ ꯏꯅꯦ ꯍꯥꯏꯕꯗꯒꯤ ꯍꯦꯟꯖꯕ ꯅꯠꯇꯦ ꯅꯆꯥ ꯅꯤꯉꯣꯜ ꯑꯗꯨꯒꯁꯨ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯃꯥꯜꯂꯤ ꯁꯥꯈꯤꯇꯣꯟ ꯏꯕꯦꯝꯃ ꯅꯔꯥꯏꯕꯛ ꯐꯩꯗꯀꯣ ꯅꯪꯁꯦ ꯑꯩꯁꯨ ꯏꯆꯥ ꯄꯤꯕ ꯑꯃꯇꯪꯒ ꯄꯣꯛꯂꯝꯂꯕꯗꯤ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯃꯧ ꯅꯨꯄꯤ ꯑꯃ ꯃꯥꯂꯦꯝꯁꯦ ꯂꯩꯊꯛ ꯂꯩꯈꯥ ꯑꯣꯟꯕ ꯃꯈꯩ ꯊꯤꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯆꯥ ꯅꯤꯉꯣꯜ ꯉꯥꯛꯇ ꯄꯣꯛꯂꯕꯅꯤꯅ ꯏꯌꯥ ꯐꯕ ꯑꯩꯒꯤ ꯌꯨꯝꯗ ꯌꯥꯑꯣꯡ ꯏꯟꯕꯤꯌꯨ ꯍꯥꯏꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯀꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯑꯃ ꯊꯤꯕ ꯇꯥꯔꯤꯌꯦ ꯑꯩꯗꯤ ꯀꯨꯟꯗꯥꯂꯩꯅ ꯍꯦꯔꯥ ꯅꯣꯏꯒꯤꯁꯤꯗꯤ ꯉꯁꯤ ꯅꯣꯡꯃꯈꯛ ꯑꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯂꯨꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯏꯃꯧꯗꯣ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯁꯨꯅꯤꯡꯗꯕꯤ ꯃꯅꯦ ꯃꯀꯨ ꯁꯦꯕꯥ ꯇꯧꯅꯤꯡꯗꯕꯤ ꯑꯣꯏꯅ ꯈꯟꯅꯔ ꯃꯥꯜꯂꯦ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯣ ꯑꯩ ꯑꯃꯨꯛꯇ ꯆꯨꯝꯊꯣꯛꯆꯒꯦ ꯇꯨ ꯁꯤ ꯎꯔꯦꯗꯅ ꯑꯩꯒꯤ ꯉꯛꯇ ꯁꯤꯔꯤꯕ ꯈꯨꯄꯤꯃꯨꯛ ꯆꯥꯎꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤꯁꯦ ꯁꯥꯈꯤꯇꯣꯟ ꯑꯃꯗꯤ ꯃꯦꯝꯆꯥ ꯃꯃꯤꯠ ꯃꯅꯥ ꯊꯛꯀꯠꯅ ꯀꯨꯟꯗꯥꯂꯩ ꯃꯁꯤꯕꯨ ꯇꯁꯦꯡꯅ ꯁꯅꯥ ꯃꯔꯤꯔꯅꯦ ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯩꯕꯨ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝ ꯉꯥꯡꯕ ꯃꯤꯗꯧꯅ ꯂꯤꯛꯁꯦ ꯂꯧꯊꯣꯔꯛꯀꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯌꯦꯡꯉꯨꯁꯤ ꯃꯦꯝꯆꯥꯒ ꯁꯥꯈꯤꯇꯣꯟꯒ ꯂꯤꯛ ꯑꯗꯨ ꯊꯥꯡꯒꯠꯇꯅ ꯌꯦꯡꯉꯤ ꯀꯨꯟꯗꯥꯂꯩꯁꯨ ꯁꯥꯈꯤꯇꯣꯟꯒꯤ ꯃꯃꯥꯡꯗ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯂꯤꯛ ꯃꯔꯤꯗꯣ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯅ ꯃꯅꯦꯝ ꯑꯩꯒꯤꯗꯃꯛꯅꯤ ꯍꯥꯏꯗꯨꯅ ꯁꯥꯕꯤꯔꯤꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯥ ꯃꯔꯤꯜ ꯇꯟꯕꯗ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯕ ꯏꯆꯥꯗꯣ ꯅꯨꯄꯤ ꯃꯌꯨꯝꯂꯣꯝꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝꯗꯨꯅ ꯋꯥꯈꯜ ꯇꯥꯍꯟꯗꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯑꯃ ꯄꯤꯕꯤꯕꯗꯒꯤ ꯏꯆꯥꯗꯣ ꯁꯦꯜꯒ ꯃꯌꯥꯝ ꯄꯨꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯏꯃꯧꯗꯨꯒꯤ ꯃꯄꯥꯜꯗꯒꯤ ꯉꯥꯛꯇꯅꯤ ꯃꯁꯤꯗꯕꯨ ꯑꯩꯒꯤ ꯏꯃꯧꯗꯨꯅ ꯃꯁꯥ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯃꯁꯛ ꯃꯇꯧ ꯍꯥꯏꯔꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯗꯒꯤ ꯇꯥꯗꯅ ꯐꯖꯔꯤꯕꯅꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗꯣ ꯂꯥꯏꯔꯦꯝꯕꯤ ꯂꯥꯛꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯍꯥꯏꯔꯦ ꯀꯨꯏꯔꯔꯣꯏ ꯏꯇꯝꯕꯥꯛ ꯑꯁꯤꯗ ꯄꯝꯕ ꯐꯪꯗꯧꯕ ꯏꯃꯧ ꯂꯥꯛꯄꯗꯒꯤ ꯄꯨꯝꯍꯣꯡ ꯍꯦꯛ ꯍꯣꯡꯂꯦ ꯑꯩꯒꯤ ꯏꯃꯨꯡꯗꯣ ꯃꯦꯝꯆꯥꯅ ꯀꯨꯟꯗꯥꯂꯩ ꯊꯥꯏꯅ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤꯀꯣ ꯁꯥꯈꯤꯇꯣꯟ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯃꯧꯁꯤꯗ ꯑꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯕ ꯉꯝꯗꯦ ꯀꯨꯟꯗꯥꯂꯩꯅ ꯀꯔꯤꯅꯣ ꯆꯨꯝꯂꯦꯕꯣ ꯑꯁꯦꯡꯕ ꯈꯪꯂꯤꯕꯅ ꯀꯔꯤꯅꯣ ꯑꯩꯈꯣꯏꯕꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯨꯛ ꯇꯥꯅ ꯇꯥꯍꯜꯂꯨꯁꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯅꯪꯅ ꯀꯔꯣꯝꯗꯒꯤ ꯅꯨꯡꯁꯤꯠꯅꯣ ꯑꯃꯨꯛ ꯍꯨꯝꯖꯤꯜꯂꯛꯂꯤꯕꯁꯤꯅ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ ꯊꯥꯏꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯤ ꯑꯃꯒꯤ ꯃꯇꯤꯛ ꯃꯒꯨꯜꯁꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯛ ꯆꯨꯒꯤ ꯃꯇꯨꯡ ꯏꯜꯂꯤꯗꯅ ꯍꯥꯏꯅꯔꯝꯂꯤꯕꯁꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕ ꯑꯃꯗꯤ ꯌꯥꯎꯔꯤꯑꯕ ꯌꯦꯡꯉꯨ ꯀꯨꯟꯗꯥꯂꯩ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯐꯖꯩ ꯃꯔꯥꯁꯤ ꯃꯒꯨꯜ ꯌꯥꯝꯅ ꯂꯩ ꯑꯗꯨꯅ ꯅꯃꯧꯗꯣ ꯂꯥꯛꯄꯗꯒꯤ ꯅꯪꯒꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯗꯅ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯖꯔꯦ ꯑꯗꯨꯒ ꯁꯥꯈꯤꯇꯣꯟꯒꯤ ꯃꯃꯧ ꯅꯨꯄꯤ ꯉꯥꯟꯊꯣꯏ ꯃꯤ ꯐꯩ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ ꯑꯍꯜ ꯂꯃꯟꯗ ꯊꯛꯀ ꯀꯥꯏꯖꯗꯦ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯁꯛ ꯃꯇꯧ ꯃꯔꯥꯁꯤ ꯃꯒꯨꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯀꯨꯆꯨ ꯍꯥꯏꯔꯦ ꯃꯝꯃꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯥꯁꯤ ꯃꯒꯨꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯐꯅ ꯁꯨ ꯅꯣꯝꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯈꯤꯇꯣꯟꯒꯤ ꯏꯃꯨꯡꯁꯤ ꯍꯥꯟꯅꯗꯒꯤ ꯀꯔꯤꯁꯨ ꯑꯍꯦꯟꯕ ꯎꯗꯦ ꯂꯟ ꯊꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯃꯆꯥ ꯙꯥꯔꯥ ꯅꯂꯥ ꯐꯥꯎꯕ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣꯝ ꯇꯧꯔꯦꯗ ꯁꯥꯈꯤꯇꯣꯟ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯊꯤꯃꯟꯗꯅ ꯅꯠꯇꯦ ꯅꯪꯕꯨ ꯉꯜꯂꯤꯉꯩꯁꯤꯗ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯁꯥꯈꯤꯇꯣꯟꯁꯨ ꯉꯝꯅꯕ ꯍꯦꯛꯇ ꯈꯨꯝꯃꯤ ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯍꯦꯟꯕ ꯋꯥꯈꯜ ꯄꯪꯂꯥꯝꯗ ꯍꯦꯛ ꯂꯥꯝꯁꯤꯟꯗꯨꯅ ꯈꯟꯕ ꯍꯩꯈ꯭ꯔꯦ ꯃꯁꯥ ꯅꯍꯥ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯃꯁꯥ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯤꯁꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯅꯁꯥ ꯀꯣꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯈꯣ ꯍꯥꯏꯕꯒꯤ ꯃꯣꯏꯁꯨ ꯑꯗꯨ ꯀꯣꯝꯊꯣꯛꯆꯔꯤꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨ ꯁꯥꯈꯤꯇꯣꯟ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯅꯆꯥꯅꯨꯄꯥ ꯌꯨꯃꯥꯏ ꯆꯦꯟꯕꯗꯨꯒ ꯅꯃꯧ ꯑꯊꯤꯕꯤꯗꯨꯒꯅ ꯄꯣꯛꯄꯅꯁꯨꯗꯨꯕꯨ ꯃꯁꯛ ꯐꯖꯒꯗ꯭ꯔꯅꯦ ꯃꯦꯝꯆꯥꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯍꯦꯔꯥ ꯀꯨꯟꯗꯥꯂꯩ ꯃꯤꯒꯤ ꯄꯣꯛꯄ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤ ꯃꯁꯨꯗꯣ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯣꯛꯅꯔꯕꯗꯤ ꯀꯔꯥꯏꯗꯒꯤ ꯌꯥꯔꯅꯤ ꯑꯊꯤꯕ ꯃꯤꯅ ꯄꯣꯛ ꯃꯆꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯅꯤꯀꯣ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯤ ꯃꯃꯥ ꯅꯝꯊꯤꯕꯤꯅ ꯃꯆꯥ ꯔꯥꯙꯤꯀꯥ ꯄꯣꯛꯏ ꯍꯥꯏꯗꯅ ꯋꯥꯔꯤ ꯂꯩꯔꯤꯕꯗꯨꯗꯤ ꯑꯣꯖꯥ ꯏꯇꯣꯆꯥꯒꯤ ꯄꯦꯅꯥꯒꯗꯣ ꯈꯔ ꯇꯥꯎꯅꯤ ꯅꯪ ꯁꯥꯈꯤꯇꯣꯟ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯩꯒꯤ ꯑꯊꯤꯕꯤ ꯏꯃꯧꯁꯦ ꯃꯥꯒꯤ ꯂꯧꯈꯠꯅꯤꯡꯉꯥꯏ ꯃꯔꯝꯁꯦ ꯑꯃꯠꯇ ꯂꯩꯇꯕ ꯖꯥꯠꯅꯤꯀꯣ ꯑꯩꯅ ꯃꯈꯣꯏ ꯈꯪꯂꯔꯣꯏ ꯍꯥꯏꯗꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯖꯤꯟꯗꯅ ꯊꯥꯒꯠꯂꯕꯁꯤ ꯐꯥꯎꯕ ꯃꯥꯒꯤ ꯑꯊꯤꯕ ꯋꯥꯔꯤ ꯑꯃ ꯍꯦꯛꯇ ꯊꯣꯛꯂꯛꯏ ꯍꯥꯏꯕꯅꯤꯗ ꯃꯤꯒꯤ ꯃꯃꯧꯅ ꯑꯩꯒꯤ ꯏꯃꯧꯗꯒꯤ ꯍꯦꯛꯇ ꯍꯦꯟꯈꯤꯕ ꯏꯆꯦ ꯀꯨꯟꯗꯥꯂꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯛꯆꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯤꯒꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯑꯐꯕ ꯉꯥꯛꯇ ꯑꯩꯒꯤꯅ ꯂꯧꯈꯠꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯏꯃꯧ ꯑꯣꯏꯁꯤꯜꯂꯗꯅ ꯋꯥꯒ ꯉꯥꯡꯐꯝ ꯂꯩꯇ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯁꯥꯈꯤꯇꯣꯟꯗꯤ ꯀꯨꯟꯗꯥꯂꯩꯅ
ꯃꯉꯣꯟꯗꯒꯤ ꯍꯦꯟꯈꯤꯕꯗꯨꯗ ꯃꯁꯥꯗ ꯀꯜꯂꯛꯄ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯥꯀꯤꯇꯣꯟ ꯇꯨꯝꯊꯕ ꯌꯥꯗ ꯉꯁꯥꯏ ꯈꯨꯟꯗꯥꯂꯩꯅ ꯁꯤꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛꯇꯣ ꯑꯩꯒꯤ ꯈꯨꯅꯥꯎꯕꯤꯁꯤꯃꯨꯛ ꯍꯦꯛ ꯆꯥꯎꯏꯀꯣ꯫ ꯃꯤꯒꯤꯗꯤ ꯃꯁꯥ ꯀꯣꯛ ꯂꯩꯕ ꯄꯣꯛꯄꯅꯤꯅ ꯂꯥꯏꯔꯖꯔꯕꯁꯨ ꯅꯨꯄꯤ ꯃꯄꯥꯝ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯃ ꯂꯧꯔꯒ ꯃꯃꯥꯕꯨ ꯁꯅꯥꯅ ꯌꯣꯝꯂꯒ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯊꯝꯂꯤꯕ ꯑꯩ ꯏꯆꯥꯅꯨꯄꯥꯁꯤꯅ ꯌꯨꯔꯦꯝ ꯊꯛꯄ ꯕꯨꯙꯨ ꯑꯣꯏꯅ ꯇꯧꯗꯅ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯄ ꯏꯃꯨꯡꯒꯤ ꯍꯥꯏꯆꯟꯗꯅ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯃ ꯏꯃꯧꯅꯤꯗꯅ ꯄꯨꯔꯛꯂꯤ꯫ ꯂꯨꯍꯣꯡꯂꯛꯄꯗꯁꯨ ꯍꯥꯞꯇ ꯌꯥꯗꯕ ꯎꯀꯛ ꯋꯥꯀꯛ ꯈꯔ ꯈꯛꯇꯅꯤ ꯍꯥꯞꯂꯛꯂꯤꯕ꯫ ꯁꯅꯥ ꯃꯆꯦꯠ ꯑꯃꯗ ꯌꯥꯎꯔꯛꯄꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯅ ꯐꯤ ꯁꯥꯗꯨꯅ ꯇꯥꯜꯂꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯏꯅꯦꯝꯒꯤꯅꯤ ꯀꯥꯏꯅ ꯐꯤ ꯃꯇꯛ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯂꯩꯅꯤꯡꯗꯦ꯫ ꯃꯁꯤ ꯐꯔꯣꯏꯌꯦ꯫ ꯀꯨꯆꯨ ꯁꯦꯡꯗꯦꯕ ꯃꯤꯒꯤꯅ ꯂꯥꯛꯄ ꯆꯍꯤ ꯐꯥꯎꯕ ꯐꯥꯗ꯭ꯔꯤ ꯃꯅꯦꯝꯒꯤ ꯂꯤꯛꯀ ꯁꯥꯕꯤꯈ꯭ꯔꯤꯕ ꯆꯥꯈ꯭ꯔꯦꯗꯀꯣ ꯁꯥꯈꯤꯇꯣꯟ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ꯫ ꯇꯥꯟꯖꯥꯁꯤꯃꯛꯇꯗꯅꯤ ꯆꯥꯛꯁꯪꯗ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯅ ꯆꯥꯛ ꯄꯨꯈꯝ ꯂꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯄꯗꯣ꯫ ꯍꯣꯏꯃ ꯈꯪꯉꯤꯍꯦ, ꯃꯁꯤꯒꯤ ꯌꯨꯔꯥꯏ ꯆꯨꯕꯁꯤꯅ ꯂꯪꯕꯗ ꯆꯥꯛꯈꯨꯝꯁꯤ ꯂꯩꯔꯤꯕ ꯀꯣꯟ ꯃꯈꯩ ꯀꯣꯞꯇꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ꯫ ꯃꯇꯨ ꯑꯊꯤꯕꯁꯤꯅ ꯀꯔꯤꯕꯨ ꯄꯨꯔꯛꯇꯅ ꯂꯪꯈꯥꯏꯔꯤꯕ ꯀꯣꯜꯂꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏ ꯏꯃꯥꯒꯤ ꯑꯄꯪ, ꯀꯣꯜꯂꯤꯛ ꯂꯪꯒꯗꯕꯒꯤ ꯁꯔꯨꯛ ꯅꯇꯨ ꯑꯊꯤꯕꯤꯗꯨꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯒ ꯃꯄꯥꯝ ꯆꯠꯍꯟꯀꯣ꯫ ꯏꯃꯥꯅ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃ ꯊꯤꯕꯤꯒꯦ꯫ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯁꯨꯗ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯄꯥꯝꯒꯤ ꯃꯔꯜ ꯇꯅ ꯍꯤꯡꯕ ꯌꯥꯗꯧꯕꯤ ꯏꯃꯧ ꯐꯖꯕꯤ ꯑꯃ ꯀꯣꯛ ꯏꯃꯥ ꯊꯤꯕꯤꯒꯦ꯫ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯗꯨꯗ ꯃꯄꯥꯝꯗ ꯈꯔ ꯊꯨꯅ ꯆꯠꯍꯟꯈ꯭ꯔꯣ꯫ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯐꯥꯎꯕ ꯊꯣꯡꯕ ꯍꯩꯇꯕꯤꯗꯣ ꯌꯨꯝꯁꯤ ꯂꯩꯗꯅ ꯀꯔꯤꯝ ꯀꯥꯟꯅꯕ ꯅꯠꯇꯦ, ꯆꯦꯡ ꯇꯤꯡꯂꯤꯕꯅꯤ ꯃꯥ ꯂꯩꯔꯒ꯫ ꯁꯅꯥꯔꯩꯅ ꯀꯔꯤꯅꯣ ꯏꯃꯥꯕꯨ ꯅꯅꯥ ꯄꯪꯕ꯭ꯔꯣ? ꯇꯥꯆꯧꯅ ꯏꯅꯝꯃ ꯐꯨꯔꯤꯕꯁꯦ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯈꯪꯗꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ? ꯁ꯭ꯋꯥꯏꯗ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ꯫ ꯍꯩ ꯂꯩꯁꯥꯕꯤꯁꯤ ꯇꯕꯤꯌ, ꯅꯨꯃꯤꯗꯥꯡ ꯇꯥꯔꯕꯗꯤ ꯀꯣꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯣ? ꯍꯥ ꯌꯨꯉꯥꯎꯕꯁꯤꯅ ꯃꯆꯤꯟ ꯀꯟꯕꯤ ꯃꯇꯨ ꯐꯨꯔꯤꯉꯩ ꯑꯁꯤꯗ ꯈꯥꯝꯗꯣꯛꯄ ꯆꯪꯂꯨꯔꯒ ꯑꯄꯥꯏ ꯄꯣꯠꯅ ꯊꯥꯔꯛꯇꯅ ꯑꯩꯁꯤ ꯁꯣꯛꯂꯕꯗꯤ ꯅꯪꯅ ꯂꯥꯌꯦꯡꯕꯤꯒꯗ꯭ꯔꯣ? ꯑꯩꯗꯤ ꯈꯥꯝꯕ ꯆꯪꯕ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯦ꯫ ꯍꯥꯠꯅꯒꯦꯔꯥ ꯁꯨꯅꯒꯦꯔꯥ ꯃꯣꯏ ꯊꯣꯛꯄꯅꯤ꯫ ꯅꯕꯨꯡꯅ ꯐꯨꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯗꯨꯅ ꯇꯧꯔꯤꯅꯤ꯫ ꯁꯤꯠꯇꯕꯤ ꯅꯪꯅ ꯑꯍꯩ-ꯑꯄꯥ ꯁꯥꯕꯁꯦ ꯎꯗꯣꯛꯅꯁꯨ ꯁꯥꯈ꯭ꯔꯦ꯫ ꯇꯨꯝꯂꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ꯫ ꯍꯩ ꯁꯛꯊꯤꯕꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯥ ꯊꯣꯡꯂꯝꯃꯨ ꯍꯥꯏꯔꯒ ꯅꯪꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯂꯝꯂꯤꯕꯁꯤ ꯑꯩ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏ ꯇꯥꯆꯧ, ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯉꯥ ꯂꯩꯗꯨꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯣ? ꯅꯣꯡꯃꯒꯤ ꯆꯔꯥꯁꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯩ ꯍꯥꯏꯕ ꯃꯈꯣꯏ ꯇꯥꯆꯧꯅ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯅꯧ ꯍꯥꯏꯗꯅ ꯃꯈꯣꯏ ꯇꯥꯆꯧꯅ ꯅꯨꯄꯥ ꯑꯃꯒꯤ ꯈꯨꯠꯁꯤꯗ ꯄꯤꯈ꯭ꯔꯕ꯭ꯔꯥ? ꯑꯥꯏ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯦ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦꯁꯦ, ꯁꯨꯝ ꯈꯨꯝꯃꯤꯅꯦ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯈꯨꯠ ꯑꯆꯧꯕꯁꯤꯅ ꯌꯥꯝ ꯈꯨꯝꯅꯤꯡꯂꯤꯕ ꯅꯆꯤꯟꯗꯨꯗ ꯊꯥꯒꯦ ꯈꯪꯔꯅꯤ꯫ ꯅꯨꯄꯤꯅ ꯅꯆꯤꯟ ꯀꯜꯂꯕꯗꯤ ꯈꯨꯄꯥꯛꯁꯤ ꯆꯥꯕ ꯇꯥꯕ꯫ ꯏꯐꯝꯗ ꯏꯆꯥ ꯑꯃ ꯐꯥꯎ ꯄꯤꯕ ꯉꯝꯗꯕꯤ ꯅꯪꯕꯨ ꯅꯨꯄꯤꯔꯣ? ꯌꯨꯝꯁꯤ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯌꯥꯅꯅꯕ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯉꯝꯅꯕ ꯇꯧꯒꯗꯕ꯫ ꯃꯁꯤ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯏꯆꯥ ꯄꯤꯌꯨ, ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯅꯣꯡ ꯌꯨꯕ ꯅꯄꯥꯝꯗꯨꯗ ꯍꯟꯈꯣ꯫ ꯏꯆꯥ ꯄꯤꯕ ꯉꯝꯒꯗꯕꯤ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ꯫ ꯏꯆꯥ ꯄꯤꯕ ꯉꯝꯗꯕꯤ ꯅꯪꯒꯤ ꯑꯊꯤꯕ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕꯒꯤꯅꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯆꯤꯜꯂꯒ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪ ꯈꯛꯇꯅ ꯅꯆꯥ ꯄꯥꯝꯂꯤꯕ, ꯑꯩꯗꯤ ꯏꯆꯥ ꯄꯥꯝꯗꯕ꯫ ꯅꯆꯥ ꯄꯥꯝꯂꯕꯗꯤ ꯏꯆꯥꯗꯣ ꯃꯇꯝ ꯈꯔ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯈꯣꯏ ꯇꯥꯆꯧꯅ ꯅꯤꯁꯥ ꯊꯥꯗꯣꯛꯄ ꯉꯝꯗꯕꯒꯤ ꯏꯆꯥ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯏꯆꯥ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯇꯁꯦꯡꯅ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ ꯆꯩꯅꯥ ꯃꯌꯥꯝꯁꯦ꯫ ꯍꯦ ꯁꯛꯊꯤꯕꯤ, ꯀꯞꯁꯤꯟꯒꯅꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯆꯥ ꯌꯥꯎꯅꯔꯤꯕꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯖꯗ꯭ꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯕ ꯁꯥꯔꯗ ꯅꯪ ꯉꯁꯤ ꯏꯃꯨꯡꯁꯤ ꯂꯩꯕ ꯌꯥꯏ, ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯅꯄꯥꯝꯗ ꯂꯩ꯫ ꯃꯁꯦ ꯃꯉꯛ ꯁꯝꯁꯤ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯏꯟꯕ ꯈꯪꯕ꯭ꯔꯥ? ꯏꯀꯥꯏ ꯈꯪꯗꯕꯤ ꯁꯛꯊꯤꯕꯤꯁꯤꯗꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧ, ꯊꯣꯡꯁꯤ ꯑꯃꯨꯛꯇ ꯍꯥꯡꯉꯣ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯅꯤ ꯀꯧꯕꯤꯔꯕ꯭ꯔꯣ? ꯉꯥꯟꯊꯣꯏꯅ ꯀꯧꯖꯔꯤꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯤ ꯆꯥꯎꯔꯦꯜ ꯃꯥꯅ ꯌꯨꯝꯒꯤ ꯊꯣꯡ ꯍꯥꯡꯂꯛꯈꯤꯗ꯭ꯔꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯗꯨꯗ ꯉꯥꯟꯊꯣꯏ ꯃꯪꯒꯣꯜ ꯃꯆꯤ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯨꯅ ꯁꯅꯥꯔꯩ ꯊꯣꯛꯂꯛꯏ꯫ ꯏꯅꯝꯃ, ꯇꯥꯆꯧꯁꯨ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯤ, ꯏꯃꯨꯡ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯃꯄꯥꯟꯗ ꯀꯨꯏꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯅꯥꯔꯩ, ꯑꯩꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯗ ꯇꯁꯦꯡꯅ ꯃꯇꯤꯛ ꯆꯥꯗ꯭ꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯑꯄꯥꯝꯕꯁꯨ ꯄꯤꯕ ꯉꯝꯗꯦ, ꯏꯅꯦꯝꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯗꯦ꯫ ꯑꯩꯁꯤ ꯇꯁꯦꯡꯅ ꯌꯨꯝ ꯑꯃꯒꯤ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯀꯣ꯫ ꯏꯅꯝꯃ,
ꯀꯩꯅꯣ ꯏꯅꯝꯃꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ? ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯕꯗꯤ ꯏꯅꯝꯃ ꯅꯠꯇꯦ, ꯃꯈꯣꯏꯅꯤ. ꯑꯄꯣꯛꯄꯤ ꯏꯃꯥ ꯑꯣꯏꯔꯕꯁꯨ, ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯕꯨ ꯋꯥꯔꯧꯗꯕꯗꯤ ꯑꯩ ꯉꯝꯂꯣꯏ. ꯏꯃꯨꯡꯁꯤꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯤ ꯏꯅꯝꯃꯒꯤ ꯃꯐꯝꯗ ꯍꯟꯅ ꯍꯟꯅ ꯆꯩꯅꯥ ꯄꯤꯔꯤꯕ ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯏꯅꯝꯃꯅ ꯉꯁꯤ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯆꯩꯅꯥ ꯐꯪꯂꯛꯈꯤꯅꯤ. ꯁꯅꯥꯔꯩ, ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯅꯝꯃ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯝꯕꯤꯔꯝꯗ꯭ꯔꯕ ꯃꯥꯜꯂꯤ. ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯃꯄꯣꯛ ꯑꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯕ ꯀꯧꯕ ꯃꯥꯕꯨ ꯌꯦꯛꯅꯕ ꯑꯣꯏꯍꯟꯕꯤꯈ꯭ꯔꯕ ꯃꯥꯜꯂꯤ. ꯉꯁꯤꯗꯤ ꯍꯦꯛ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯔꯤ ꯀꯔꯝꯕ ꯑꯁꯥꯗ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯍꯤꯡꯂꯝꯒꯅꯤ? ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯃꯦ. ꯉꯁꯤ ꯐꯥꯎꯕꯗ ꯅꯪ ꯇꯥꯆꯧꯅ ꯑꯩꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯅꯪ ꯎꯈ꯭ꯔꯕ꯭ꯔꯣ? ꯅꯈꯣꯏ ꯇꯥꯆꯧꯁꯦ ꯏꯐꯝꯗꯗꯤ ꯊꯃꯣꯏꯅ ꯌꯨꯕ ꯇꯤꯡꯈꯪ. ꯑꯩꯅ ꯄꯥꯝꯖꯅ ꯈꯟꯖꯈꯤꯕ ꯆꯩꯅꯥ ꯄꯤ ꯈꯪꯂꯕꯁꯨ ꯊꯃꯣꯏꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯑꯁꯦ ꯂꯧꯊꯣꯛꯄꯒꯤ ꯄꯥꯡꯒꯜ ꯏꯅꯝꯃꯒꯤ ꯏꯐꯝꯗ ꯇꯁꯦꯡꯅ ꯂꯩꯇ꯭ꯔꯦ. ꯁꯅꯥꯔꯩ, ꯏꯅꯝꯃ, ꯅꯪꯗꯤ ꯑꯈꯥꯡ ꯀꯟꯕꯤ. ꯏꯅꯝꯃꯅ ꯀꯞꯄ ꯄꯛꯆꯗꯦ. ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯃꯈꯣꯏꯒꯤꯗꯃꯛ ꯏꯅꯝꯃꯅ ꯄꯤꯂꯨ ꯄꯤꯔꯪ ꯁꯤꯟꯊꯗꯨꯅ ꯀꯞꯀꯗꯕ ꯅꯠꯇꯦ. ꯏꯅꯝꯃꯅ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯕꯗꯤ ꯏꯅꯝꯃꯒꯤ ꯑꯁꯣꯟꯕ ꯇꯥꯟꯖꯥ ꯉꯥꯏꯔꯤꯕ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯁꯣꯏꯗꯅ ꯂꯧꯈ꯭ꯔꯅꯤ. ꯑꯗꯨꯅ ꯏꯅꯝꯃ, ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝ ꯅꯆꯜꯂꯩꯒꯤ ꯃꯥꯡꯗ ꯀꯞꯄꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛ. ꯁꯤ ꯏꯅꯝꯃ. ꯁꯅꯥꯔꯩ, ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯤꯒꯤ ꯑꯍꯦꯟꯕ ꯎꯔꯒ ꯀꯜꯂꯛꯄ ꯁꯈꯤꯇꯣꯟꯗꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯃꯧ ꯑꯁꯤꯕꯨ ꯃꯥꯒꯤ ꯀꯔꯤꯁꯨ ꯇꯧꯕꯤꯗꯦ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯟꯕ ꯍꯧꯔꯛꯂꯦ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯥꯟꯊꯣꯏ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯈꯟꯅ ꯈꯥꯡꯂꯤ. ꯁꯈꯤꯇꯣꯟꯅ, ꯍꯩ ꯃꯧꯋꯥ, ꯅꯪꯒꯤ ꯁꯦꯜꯒ ꯂꯩꯕ꯭ꯔꯣ? ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯐꯤ ꯑꯃꯇ ꯂꯩꯔꯨꯒꯦ. ꯁꯦꯜ ꯈꯖꯤꯛꯇ ꯄꯤꯔꯛꯎ. ꯏꯃꯥꯅ ꯆꯠꯂꯤꯉꯩꯁꯤꯗ ꯉꯥ ꯃꯆꯥ ꯑꯃꯒꯁꯨ ꯌꯥꯎꯔꯛꯀꯦ. ꯁꯦꯜꯗꯣ ꯈꯔ ꯃꯔꯥꯡ ꯀꯥꯏꯅ ꯄꯤꯔꯛꯎꯀꯣ. ꯏꯃꯥ, ꯑꯩꯗꯤ ꯁꯦꯜ ꯑꯃꯇ ꯂꯩꯇꯦꯌꯦ. ꯈꯨꯠꯇ ꯁꯦල් ꯈꯔ ꯂꯩꯔꯝꯕꯗꯨꯁꯨ ꯃꯈꯣꯏ ꯇꯥꯆꯧꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ. ꯂꯩꯔꯣꯏꯌꯦ ꯅꯪꯗꯤ. ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯅꯈꯨꯠꯇꯨꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯔꯣꯏꯌꯦ. ꯅꯄꯥꯝꯗ ꯊꯩꯅꯕ ꯁꯦꯜꯗꯤ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ? ꯆꯤꯟꯗꯣꯟ ꯂꯩꯇꯣꯟ ꯈꯛꯇꯅꯦ ꯅꯪꯅ ꯅꯨꯡꯁꯤꯍꯜꯂꯤꯕ. ꯅꯣꯡꯃꯇ ꯏꯅꯦꯝꯁꯤꯒꯤꯅꯤ ꯍꯥꯏꯗꯅ ꯐꯅꯦꯛ ꯑꯃ ꯐꯥꯎꯕ ꯂꯩꯗꯨꯅ ꯁꯦꯠꯍꯟꯅꯤꯡꯕ ꯅꯠꯇꯦ. ꯑꯩꯅ ꯏꯈꯨꯠꯇ ꯁꯦꯜ ꯊꯣꯛꯇꯕꯁꯤꯗ ꯅꯪꯅ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯄꯤꯖ ꯄꯤꯊꯛꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ. ꯅꯕꯨꯛꯆꯦꯜ ꯃꯇꯥꯗꯨꯅꯅꯤ ꯅꯃꯤꯠꯇ ꯅꯆꯥ ꯑꯃꯗꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯗꯣ. ꯃꯤꯒꯤ ꯃꯃꯧꯅ ꯃꯅꯦꯝꯒꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯇꯧ ꯍꯥꯏꯅꯗꯤ ꯍꯥꯏꯗꯦꯗꯅ ꯑꯩꯁꯨ. ꯐꯤꯁꯦ ꯅꯇꯩ ꯑꯃ ꯆꯥꯗ꯭ꯔꯦ. ꯐꯤ ꯑꯃꯈꯛ ꯂꯩꯒꯦ ꯍꯥꯏꯕꯗ ꯅꯪꯅ ꯁꯦꯜ ꯄꯤꯅꯤꯡꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯩ. ꯏꯆꯥ ꯅꯨꯄꯥ ꯂꯥꯛꯂꯒ ꯄꯥꯎ ꯁꯤꯠꯅ ꯇꯝꯊꯣꯛꯀꯦꯕ ꯅꯪ. ꯁꯅꯥꯔꯩꯅ, ꯏꯃꯥ, ꯀꯩꯅꯣ ꯏꯃꯥꯅ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯏꯅꯝꯃꯗ ꯍꯦꯛꯇ ꯆꯩꯕꯤꯔꯤꯕꯁꯤꯕꯣ? ꯏꯃꯨꯡꯁꯤꯗ ꯁꯦꯜ ꯊꯣꯛꯄ ꯀꯅꯥ ꯌꯥꯎꯒꯦ? ꯏꯃꯨꯡꯁꯤꯗ ꯂꯩꯀꯥꯏꯒꯤ ꯂꯥꯛꯂꯤꯕ ꯄꯣꯠꯌꯦꯡ ꯆꯥꯏꯌꯦ. ꯏꯃꯨꯡꯁꯤda ꯅꯣꯡꯃꯒꯤ ꯆꯪꯂꯤꯕ ꯄꯨꯝꯕ ꯏꯅꯝꯃꯁꯤꯅ ꯉꯝꯅꯕ ꯍꯣꯠꯅꯗꯨꯅ ꯏꯃꯨꯡꯁꯦ ꯄꯨꯔꯤꯕꯅꯤ. ꯃꯁꯤꯗ ꯏꯃꯥꯅ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯝꯃꯗ ꯆꯩꯕꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯤ? ꯍꯩ ꯁꯤꯇꯕꯤ, ꯅꯪꯃꯁꯨ ꯃꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯤꯅ ꯂꯩꯋꯥ ꯊꯥꯔꯒꯅꯦ ꯄꯨꯟꯁꯤꯟꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ. ꯃꯥꯒꯤ ꯃꯤꯆꯪꯗ ꯆꯪꯂꯒ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯔꯥꯟꯕꯗ ꯇꯥꯍꯟꯅꯕ ꯁꯤꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯤ? ꯅꯠꯇꯦ, ꯃꯁꯤꯒꯤ ꯁꯛꯊꯤꯕꯤ ꯑꯁꯤꯒꯤ ꯃꯔꯜ ꯀꯌꯥꯝ ꯆꯥꯔꯨꯔꯒꯦ ꯅꯪ? ꯏꯅꯝꯃꯒꯤ ꯃꯔꯜ ꯉꯥꯛꯇꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯆꯥꯔꯤꯕꯁꯤ. ꯑꯗꯨꯁꯨ ꯏꯅꯝꯃꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜ. ꯅꯆꯥꯅꯨꯄꯥ ꯌꯣꯡꯉꯥꯎꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯡꯃꯇ ꯏꯃꯥꯅ ꯆꯩꯕ ꯉꯝꯖꯗ꯭ꯔꯒ ꯏꯅꯝꯃ ꯑꯁꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯨꯝ ꯆꯩꯔꯒ ꯀꯔꯤ ꯑꯍꯣꯡꯕꯅꯣ ꯏꯃꯨꯡꯁꯤ ꯄꯨꯔꯛꯀꯗꯧꯔꯤꯕꯁꯦ? ꯁꯈꯤꯇꯣꯟ ꯇꯁꯦꯡꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯈꯠꯅꯕꯗꯤ ꯃꯥ ꯇꯜꯂꯤ. ꯑꯗꯨꯅ, ꯍꯩ ꯌꯥꯔꯦ, ꯅꯤꯡꯉꯣꯜ ꯁꯤꯇꯕꯤ, ꯅꯪ ꯑꯃꯁꯨ ꯍꯥꯏꯕꯤꯒꯦ ꯍꯥꯏꯅꯨ. ꯅꯅꯝꯃ ꯑꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠꯁꯦ ꯂꯧꯔꯕꯗꯤ ꯅꯄꯥꯝꯆꯥ ꯀꯧꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯜ ꯀꯣꯜꯂꯒꯅꯦ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ. ꯅꯃꯥ ꯑꯩꯅ ꯇꯥꯛꯄ ꯉꯥꯡꯕꯁꯨ ꯂꯧꯗꯦ. ꯍꯩꯅꯨ ꯁꯥꯗꯨꯅ ꯁꯨꯝ ꯂꯩꯌꯣ ꯅꯪꯗꯤ. ꯑꯣ ꯏꯃꯥꯒꯨꯝꯕꯤ ꯏꯅꯦꯝ ꯐꯠꯇꯕꯤ ꯊꯦꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯗ꯭ꯔꯕꯁꯨ ꯆꯨꯞ ꯁꯥꯔꯒ ꯁꯨꯝ ꯂꯩꯖꯔꯒꯦ. ꯃꯥꯏꯗ ꯂꯩꯁꯥꯕꯤ ꯆꯤꯡꯒꯟꯕꯤꯒ ꯑꯣꯟꯁꯤꯟꯅꯕ ꯍꯧꯅꯗꯦ. ꯂꯤꯗ ꯂꯤꯁꯜꯂꯛꯂꯕꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦꯗꯨꯅꯤ. ꯌꯨꯝꯊꯪꯅꯕꯒꯤ ꯍꯨꯏ ꯐꯥꯎꯕ ꯌꯨꯝꯊꯪꯅꯕꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯈꯣꯡꯕ ꯂꯦꯞꯈꯤꯕ ꯀꯨꯏꯔꯕꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯈꯤꯇꯣꯟ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯔꯛꯂꯒ ꯑꯩꯕꯨ ꯀꯔꯣꯝꯗ ꯆꯠꯁꯤꯒꯦ? ꯑꯌꯨꯛꯀꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ. ꯆꯪꯂꯒ ꯆꯥꯛ ꯆꯥꯔꯨꯒꯦꯁꯨ ꯏꯔꯣꯟꯕ ꯀꯔꯤꯅꯣꯃ ꯐꯨꯠꯀꯨꯝ ꯇꯧꯍꯧꯕꯅꯤ. ꯀꯥꯟꯅꯗꯦ. ꯉꯁꯤꯗꯤ ꯀꯨꯟꯗꯥꯂꯩ ꯍꯣꯏꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯂꯒ ꯆꯥꯔꯨꯔꯒꯦ. ꯃꯆꯥꯅꯨꯄꯥꯅ ꯁꯦꯜ ꯃꯌꯥꯝ ꯐꯪꯂꯕꯅꯤꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯁꯥꯔꯦꯡ ꯉꯥꯔꯦꯡ ꯉꯥꯛꯇ
ꯍꯣꯡꯉꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯕꯅꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯆꯥꯊꯣꯛꯂꯨꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯁꯥꯈꯤꯇꯣꯟ ꯀꯨꯟꯗꯥꯂꯩ ꯍꯣꯏꯗ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯍꯦꯛ ꯀꯥꯟꯁꯤꯟꯒꯦ ꯇꯧꯕꯒ ꯏꯃꯨꯡꯗꯒꯤ ꯀꯣꯟ ꯈꯔ ꯁꯨꯃꯥꯡ ꯑꯗꯨ ꯇꯝꯅ ꯂꯪꯊꯣꯔꯛꯏ ꯑꯩꯃ ꯀꯩꯅꯣ ꯃꯈꯣꯏ ꯏꯃꯨꯡꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗꯧꯅ ꯀꯣꯜꯂꯤꯛꯀ ꯌꯥꯝ ꯂꯪꯅꯕ ꯖꯥꯠꯅꯤꯗꯅ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯅꯤ ꯃꯃꯧꯒꯤꯁꯦ ꯌꯥꯝ ꯈꯠꯅꯔꯤꯕ ꯖꯥꯠꯅꯅꯤ ꯑꯩ ꯁꯪꯒꯣꯏ ꯃꯁꯤꯁꯤꯗ ꯉꯥꯏꯍꯥꯛ ꯂꯨꯝꯂꯒ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯆꯪꯗ꯭ꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯁꯣꯛꯇꯅ ꯇꯣꯛꯀꯅꯤ ꯇꯥꯟꯖꯥꯗꯨꯗ ꯀꯨꯟꯗꯥꯂꯩꯕꯨ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯈꯨꯖꯦꯡ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯂꯒ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯃꯤ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯄꯥꯝꯕ ꯅꯪꯗꯤ ꯅꯊꯤꯕꯣꯡꯗꯣ ꯂꯩꯀꯥꯏꯗ ꯊꯥꯛꯍꯜꯂꯨꯆꯨꯋꯣ ꯃꯤꯔꯦꯝ ꯊꯥꯛꯄ ꯉꯝꯖꯗ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯂꯩꯍꯧꯕ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯐꯦꯡꯂꯝꯗꯦ ꯍꯥꯏꯕꯅꯤꯗ ꯅꯠꯇꯦ ꯏꯃꯥꯅ ꯈꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯏꯃꯨꯡꯁꯤꯒꯤ ꯀꯥꯟꯅꯅꯕ ꯁꯤꯃ ꯇꯧꯁꯤꯟꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗꯤ ꯈꯟꯗꯦ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯈꯥꯗꯃꯨꯛ ꯋꯥꯡꯗꯃꯨꯛ ꯃꯤ ꯋꯥ ꯉꯥꯡꯕ ꯆꯦꯜꯍꯥꯡꯅꯅꯕ ꯍꯣꯠꯅꯕꯗ ꯏꯃꯨꯡꯁꯤꯒꯤ ꯊꯕꯛ ꯑꯝꯇ ꯅꯪꯗ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯉꯁꯤꯗꯤ ꯈꯪꯗꯅ ꯃꯤ ꯋꯥ ꯉꯥꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯕ ꯅꯈꯗꯥꯡꯗꯣ ꯃꯩꯇꯥꯟ ꯑꯁꯥꯕ ꯅꯝꯁꯤꯟꯒꯦꯕ ꯀꯔꯤ ꯃꯩꯇꯥꯟ ꯑꯁꯥꯕ ꯍꯥꯏꯕ ꯃꯣꯏꯒꯤ ꯁꯦꯜ ꯄꯥꯏꯕꯤ ꯃꯃꯧ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯖꯥꯠꯅꯤ ꯃꯤꯒꯤ ꯃꯌꯥꯝ ꯃꯅꯨꯡꯗꯕꯨ ꯃꯩꯇꯥꯟ ꯑꯁꯥꯕ ꯅꯝꯁꯤꯟꯅꯤ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯍꯧꯕꯅ ꯐꯅꯤ ꯍꯣꯔꯦꯟ ꯑꯩꯁꯨ ꯃꯩꯇꯥꯟ ꯑꯁꯥꯕ ꯅꯝꯁꯤꯟꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯁꯤꯗꯤ ꯑꯩꯗꯤ ꯀꯨꯟꯗꯥꯂꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕꯒ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯃꯧ ꯑꯁꯤꯅ ꯊꯤꯅ ꯑꯣꯠꯄꯤꯔꯒ ꯂꯩꯔꯝꯃꯤ ꯁꯦꯜ ꯄꯥꯏꯕ ꯏꯃꯧꯒ ꯄꯥꯝꯖꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯔꯕꯤ ꯑꯊꯤꯕꯤ ꯏꯃꯧꯗꯨꯅ ꯐꯩꯀꯣ ꯃꯁꯤꯒꯤ ꯁꯦꯜ ꯄꯥꯏꯕꯤ ꯃꯧ ꯑꯁꯤꯕꯨꯗꯤ ꯃꯅꯦꯝꯀꯁꯦ ꯍꯦꯛꯇ ꯂꯥꯛꯇꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯉꯤ ꯀꯨꯟꯗꯥꯂꯩꯁꯦ ꯃꯁꯤꯅ ꯍꯥꯏꯐꯦꯠ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯕ ꯖꯥꯠꯅꯤ ꯃꯥꯅ ꯑꯩꯕꯨ ꯀꯜꯂꯛꯅꯕꯅꯤ ꯍꯥꯏꯗꯅ ꯅꯍꯥꯟ ꯃꯈꯩ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃ ꯍꯥꯏꯖꯤꯜꯂꯤꯕꯅꯦꯕ ꯑꯁꯦꯡꯕꯗꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯃꯊ꯭ꯋꯥꯏ ꯊꯥꯗꯧꯔꯤ ꯁꯥꯔꯦꯡ ꯉꯥꯔꯦꯟ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯀꯥꯏ ꯆꯥꯛ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯅꯤ ꯊꯥꯖꯗꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯍꯧꯖꯤꯛꯀꯤ ꯃꯤꯍꯨꯜ ꯃꯇꯥꯗꯨꯗ ꯑꯩꯁꯨ ꯆꯔꯥ ꯍꯦꯟꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯧ ꯂꯥꯏꯔꯕꯤꯅ ꯊꯣꯡꯕ ꯃꯊꯦꯜꯗꯣ ꯄꯨꯛ ꯊꯟꯅ ꯍꯥꯎꯒꯦꯔꯥ ꯍꯥꯎꯔꯨꯔ ꯆꯥꯔꯨꯕꯅ ꯐꯔꯅꯤꯗ ꯁꯤꯗꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯅꯥꯔꯩꯁꯨ ꯃꯥꯒ ꯈꯪꯅꯕ ꯅꯨꯄꯥꯗ ꯆꯦꯜꯂꯝꯃꯤ ꯁꯅꯥꯔꯩꯅꯗꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯈꯪꯕꯅꯤꯅ ꯃꯥꯕꯨ ꯊꯤꯟꯕꯤꯔꯅꯨ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯁꯥꯈꯤꯇꯣꯟꯅ ꯊꯤꯜꯂꯛꯇ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯤꯜꯂꯛꯑꯣ ꯍꯥꯏꯔꯤꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯏꯃꯥꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯍꯧꯖꯤꯛ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯕꯨ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯉꯥꯟꯊꯣꯏꯅ ꯀꯩꯅꯣ ꯁꯅꯥꯔꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯀꯝꯗꯧꯅ ꯅꯪꯕꯨ ꯏꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯃꯨꯡ ꯑꯁꯤꯒꯤ ꯂꯩꯕ ꯂꯩꯇꯕ ꯅꯪꯅ ꯎꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯉꯝꯖꯕ ꯈꯔ ꯇꯝꯗꯨꯅ ꯅꯪꯕꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯅꯤꯡꯗꯕ꯭ꯔꯅꯦ ꯏꯅꯝꯃ ꯀꯔꯝꯕ ꯅꯤꯡꯉꯣꯜꯅ ꯃꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯍꯧꯕ ꯏꯪꯈꯣꯜꯗꯒꯤ ꯂꯨꯍꯣꯡꯗꯨꯅ ꯃꯕꯨꯡ ꯃꯧꯄꯥꯅ ꯅꯨꯡꯁꯤꯅ ꯃꯆꯜꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯝꯕꯤꯕ ꯑꯋꯣꯡ ꯑꯎꯟ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯆꯠꯅꯤꯡꯂꯣꯏꯗꯕ ꯅꯤꯡꯉꯣꯜ ꯀꯅꯥꯕꯨ ꯌꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯩ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯏꯅꯝꯃꯒꯤ ꯅꯊꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯨꯝ ꯑꯃ ꯏꯈꯨꯠꯃꯛꯅ ꯊꯣꯡꯒꯠꯄ ꯑꯣꯏꯅ ꯊꯣꯛꯂꯣꯏꯗ꯭ꯔꯅꯤ ꯏꯅꯝꯃ ꯁꯥꯈꯤꯇꯣꯟꯅ ꯍꯩ ꯏꯃꯥꯒꯤ ꯁꯅꯥꯔꯩ ꯅꯪꯕꯨ ꯅꯃꯥ ꯅꯄꯥ ꯂꯩꯇꯕ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯔꯣ ꯏꯆꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯕꯨ ꯄꯣꯠꯅꯥ ꯑꯃ ꯐꯥꯎꯕ ꯋꯥꯠꯍꯟꯗꯅ ꯅꯃꯥ ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯏꯃꯥꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯈꯨꯜ ꯂꯩꯀꯥꯏ ꯆꯥꯎꯏ ꯃꯈꯣꯏꯅ ꯄꯣꯠ ꯑꯃꯃꯝꯇ ꯄꯥꯡꯂꯛꯄꯗ ꯏꯆꯥꯅ ꯄꯨꯕ ꯉꯝꯂꯣꯏꯗꯕꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤꯁꯨ ꯁꯦꯜ ꯈꯔ ꯂꯧꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯤ ꯂꯨꯍꯣꯡꯕꯗ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯆꯪꯕ ꯁꯦꯜ ꯇꯪꯈꯥꯏ ꯑꯃꯗꯤ ꯄꯨꯊꯣꯛꯅꯔꯕꯅꯤ ꯂꯨꯍꯣꯡꯕꯁꯤꯒꯤ ꯅꯪꯅ ꯀꯣꯛ ꯁꯥꯎ ꯍꯥꯏꯗꯦꯀꯣ ꯉꯥꯟꯊꯣꯏꯅ ꯏꯃꯥ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯕꯗꯣ ꯃꯤꯃꯥꯡꯗ ꯐꯖꯒꯗ꯭ꯔꯅꯦ ꯍꯩ ꯁꯛꯊꯤꯕꯤꯌꯥ ꯅꯪꯅ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤ ꯀꯔꯤ ꯈꯪꯉꯤ ꯏꯃꯨꯡꯁꯤ ꯑꯣꯏꯕꯒꯤ ꯅꯪꯅ ꯎꯀꯛ ꯋꯥꯀꯛ ꯈꯔ ꯄꯨꯔꯛꯄꯗ ꯃꯅꯥ ꯃꯅꯦ ꯅꯥꯏꯕꯤꯗꯕꯒꯤ ꯋꯥꯅꯤ ꯅꯪꯗꯧꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯁꯨ ꯄꯨꯈꯝ ꯑꯃ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯔꯒ ꯃꯃꯜ ꯂꯩꯇꯅ ꯍꯦꯛꯇ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯊꯥꯈ꯭ꯔꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯅ ꯏꯆꯥꯕꯨ ꯅꯣꯛꯅꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯂꯩꯀꯥꯏ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯅꯩ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯤꯌꯦ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯗꯤ ꯃꯃꯥ ꯑꯩꯅ ꯉꯝꯅꯕ ꯍꯣꯡꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯁꯥꯈꯤꯇꯣꯟꯅ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯕꯨ ꯃꯇꯤꯛ ꯃꯄꯥ ꯆꯥꯅꯗꯕ ꯃꯈꯩ ꯑꯋꯣꯡ ꯑꯎꯟ ꯇꯞ ꯇꯥꯕ ꯃꯈꯩ ꯇꯝꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏꯈ꯭ꯔꯕꯒꯤ ꯇꯨꯡꯗꯒꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯤꯜꯂꯨꯕ ꯄꯣꯠꯌꯦꯡ ꯆꯥꯌꯦꯡ ꯃꯌꯥꯝ ꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯅꯕ ꯍꯣꯠꯅꯕꯅꯤ ꯉꯥꯟꯊꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯁꯥꯈꯤꯇꯣꯟꯅ ꯃꯤꯒꯤ ꯄꯣꯠꯌꯦꯡ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯨꯕ ꯃꯤꯒꯤ ꯁꯦꯟꯗꯣꯟꯅꯁꯨ ꯈ꯭ꯋꯥꯡ ꯀꯣꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯦ
Imung asina asuk pibam soklaba sipaw sakiton hanagum laikai koiduna miwa ngangbadi handri. Nganthoi silsia piyonbi induna nangi phigi silni haidana nangonda khara piramu haiduna pirakpan. Adudi ini amuk satlukige. Nangna saba phise yonba nungai. Phisa nali phi khra thuna saru hainasu hairakpaniko. Hoini. Sil piram le khanglabada saurilsu mapana thuna thoklaktuna nganthoigi makhuta pariba sildu mana tap hekta lai. Kaino makhoi taso sildu pukhiba yarui. Numidangi singmaru maphabu laitribani. Adugi sumathakta migi sendoi pinaba silsu yauribani. Sildu pukhiba yarui haibani. Handuse nang nupi natro ngamnaba hotno. Aigi khutta taraba silsidi aigi cheng leiba leitaba ai khangdi. Chara hen garsu hel. Asi hairamduna chaurel sildu puduna thokre. Makhoi taso nang si othoknasu phatte dako. Nakhoi gi na tose tasingna ai khangba ngamtre. Nang omuktadi wakhal taro kaidobagi. Asumna numit asigi numidang adu awat patana thallaba saksang aduda nganthoi mapi ira chenduna phamni. Manemna saklami hairaklabada karipa kumpigani haiduna wakhalna mangni. Somdasu sakiton phana thengjilaklaba siphau saksarasi hairaktabasida tumba yadramal phamungdaki phuk haugatuna saksang tamna laklaga. Hai mawa haujik phauba sak loidribra haibanida. Ngasai numit leiringaidagi natro nangna saksang si sangkribasya. Nungdum phutlibrai ba nangbo nganthoi kina. Ima ngasidi aikhoi sak thongdri. Kariya ngasi aikhoi sak thongdre ba. Chakna asi yauna lamlaba kansida karigino nangna sak thongdribase. Aibu sara helalaga hatlage haidibro. Ha yam thuna thongu khudak asida aigi sak thongu haibani. Ai chak lamana yadrabani. Chakhum sida chengmaru ama phauba tadri. Numidangi chengwana basel makhoi ta songna khutagi mundu da pukre. Hey chintibi nangi wado ai taningdi. Sak sakhom ama pau thongduna aikhoi bu bizaba ngamdabi nangbu karamba makhalgi mauno. Nangna yum aside he lakpadagi imung asi puploi loirabani. Nupi ma oibada matik sadabi nangna yum si leibadagi natro. Isa nupa phakrabasina ngasi yuda thakun leiribasya. Ha nang yum asida kayam kuina leikhige haibano. Sieng sara ma phauba thiduna aikhoi bu bizaba ngamdabi nang ngasidagi yum asi leiba yaroi haibasini. Ima kaino imana ngasi namoda takpiribase. Yumnak sagai olabi aina ipuroibagi mayum asida leitrabadi. Namodi kanagi mayumda leigani. Oh napamda noigi laino sudatnaba napamdo aduda khangidana. Ima nangsu nasaningol poklibani. Namau aina ibungsigi hotnariba mayamsi imasu khasitadi khangbiyu kaidobagi. Tasingna ai wari puba thangma ngamdaba potlum kaya ikok thak asida puri. Hey nayum pangani haiba khanglabadi imung amagi potlum puba mawa mana puba haibase masana tabani. Nang yum masjid leibase yang wari haiba natro adoirabadi haujik napamda satko law haibane. Ima kusi thado namau yum si thadok tuna chatpa ngamjaroi. Hey yum si nakoigi asiba nama napaduna sabira mayum nate sakro satno karigumba ngasigi numitta nang ne napam satlamdraba nangbo ina kaidorake haibadu yenguko nang mi masak khangdaba saradana lare sudatna bisi. Asi haiduna yumgi thongdu sapu kana lonsinki. Ima thongsi dangbiyo namau yum si thadok tuna chatpa ngamloi. Ipuribagi yum asida namau gi aroiba soru hanjagi ima. Hey saktibi leikai kana tanaba kaplibano. Hey saktibi leikai kana tanaba kaplibano nangido. Ha haujik ai thoraklagane apai pon thomduna tanu haibro nang yam thuna yum si thadok tuna chakro hairibasini nungsirani kaiduna hairibro nangido. Yum asida aroiba soru hanjagi kaidi. Hey mapan chatabi nangi sorat soranaba selga leite salo. Nganthoi kaptuna manemgi mafamda thongsi hangdokpiyu haina kayarak hana haizai. Adubu tararoi khana tabidrabada nganthoi yum aduda mitlu pirang simthaduna amuktang yenglamlaga aroiba khongthang thangdorakle. Wakhalna phumbangngaraduna khongthang mana phu maikaida lakle. Asum lakpana irei kanna seliba turen khongbala du tamna lakle. Lepa leitana cheliba ninthi ko ituren nangi laisa irolunda. Laibak tibi awamatana mapok sibagi laibak oikrabi aigi punsise. Kasidagi nangi irolung sida punsigi oina yatacharagi. Laibak tibi aibu lausin biyo ko ima.
ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯊꯣꯏ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯒꯦ ꯇꯧꯕꯒ ꯃꯤꯁꯛ ꯑꯃꯅ ꯉꯥꯟꯊꯣꯏꯒꯤ ꯈꯨꯖꯤꯟ ꯇꯥꯞ ꯐꯥꯈꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯑꯩꯕꯨ ꯈꯥꯝꯃꯤꯕ? ꯑꯩꯒꯤ ꯈꯨꯠꯁꯦꯡꯁꯤ ꯊꯥꯗꯣꯛ꯫ ꯃꯁꯤ ꯅꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ꯫ ꯑꯩꯕꯨ ꯈꯥꯝꯕꯤꯒꯅꯨ꯫ ꯏꯆꯜ, ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯂꯥꯏꯅ ꯃꯥꯡꯍꯟꯒꯦ ꯇꯧꯔꯝꯂꯤꯕ? ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯄꯨꯟꯁꯤꯗ ꯂꯥꯛꯂꯤꯕ ꯑꯋꯥꯕ ꯄꯨꯝꯕ ꯊꯧꯅꯥ ꯐꯅ ꯂꯥꯟꯊꯦꯡꯅꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯎꯗꯕ ꯃꯤꯁꯛ ꯑꯃꯒꯨꯝ ꯄꯨꯟꯁꯤ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇꯦ꯫ ꯏꯆꯜꯕꯨ ꯀꯔꯥꯏꯗꯒꯤꯅꯣ ꯅꯕꯨꯡ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯒꯦ꯫ ꯉꯥꯟꯊꯣꯏꯁꯨ ꯀꯞꯇꯨꯅ ꯃꯥꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯁꯛ ꯈꯪꯗ꯭ꯔꯤꯕ ꯅꯨꯄꯥꯗꯨꯗ ꯇꯝꯂꯤ꯫ ꯉꯥꯟꯊꯣꯏꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯉꯥꯟꯊꯣꯏꯒꯤ ꯑꯋꯥꯕ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯄꯤꯕꯥꯅ, ꯏꯆꯜ, ꯅꯪ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯅꯨꯄꯤ ꯅꯪ ꯅꯇꯣꯝꯇ ꯊꯝꯂꯝꯗꯨꯅ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡꯒꯤ ꯌꯨꯝꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯅ ꯐꯕ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯈꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯅ ꯉꯥꯟꯊꯣꯏꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯄꯤꯕꯥꯅ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯊꯥꯔꯤꯛ ꯊꯥꯅ, ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯇ ꯍꯦꯛ ꯈꯜꯂꯨꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯦꯗꯅ꯫ ꯅꯁꯥꯗꯨꯁꯨ ꯌꯥꯝ ꯁꯣꯛꯊꯅ ꯎꯔꯦ꯫ ꯏꯃꯥꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯏꯃꯥꯒ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯆꯥꯃꯤꯟꯅꯁꯤꯁꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯕꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯊꯣꯏꯊꯣꯏꯕ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ, ꯏꯃꯥ! ꯉꯥꯟꯊꯣꯏ ꯉꯛꯅ ꯑꯉꯥꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯏꯃꯥ, ꯅꯪ ꯅꯍꯥꯟꯈꯩ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯄꯥꯕꯒ ꯑꯕꯣꯛꯀꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯅꯪꯗꯤ ꯁꯨꯂꯥꯛꯁꯨ ꯂꯥꯛꯇꯦ꯫ ꯏꯃꯥ, ꯅꯪ ꯆꯠꯈ꯭ꯔꯅꯨꯀꯣ꯫ ꯊꯣꯏꯊꯣꯏꯕ, ꯄꯥꯕꯒ ꯇꯨꯝꯅꯔꯨꯁꯤ ꯂꯥꯛꯑꯣ꯫ ꯇꯜꯂꯦ, ꯑꯩ ꯇꯜꯂꯦ꯫ ꯑꯩ ꯏꯃꯥꯒ ꯇꯨꯝꯅꯤ꯫ ꯉꯁꯤꯗꯒꯤ ꯄꯥꯕꯒ ꯁꯨꯛꯇꯨꯝ ꯇꯨꯝꯕꯤꯔꯣꯏ꯫ ꯃꯦ! ꯏꯕꯨꯡꯉꯣ, ꯏꯁꯨꯁꯤ ꯉꯁꯤꯗꯤ ꯑꯩꯒ ꯇꯨꯝꯃꯤꯟꯅꯔꯒꯦ꯫ ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯏꯃꯥ, ꯑꯉꯥꯡꯁꯤꯕꯨ… ꯏꯕꯦꯝꯃ, ꯑꯉꯥꯡꯁꯦ ꯅꯕꯨꯡ ꯑꯁꯤꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯏꯁꯨ ꯑꯁꯤꯕꯨ ꯇꯥꯏꯕꯪꯗ ꯈꯣꯡꯗꯥꯍꯜꯂꯝꯂꯒ ꯑꯩꯒꯤ ꯏꯃꯧꯗꯣ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯗꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕ ꯏꯁꯨ ꯑꯁꯤꯅ ꯅꯪꯕꯨ ꯃꯃꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯇꯧꯖꯔꯤꯅꯤ꯫ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯒꯅꯨꯀꯣ꯫ ꯉꯥꯟꯊꯣꯏ ꯊꯣꯏꯊꯣꯏꯕꯕꯨ ꯅꯨꯡꯁꯤꯅ ꯄꯝꯈꯠꯂꯤ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯖꯗ꯭ꯔꯕꯤ ꯉꯥꯟꯊꯣꯏ ꯊꯣꯏꯊꯣꯏꯕꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯃꯆꯥꯃꯛꯀꯨꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯣꯡꯉꯥꯟꯕꯒ ꯉꯥꯟꯊꯣꯏꯕꯨ ꯊꯥꯔꯤꯛ ꯊꯥꯅ ꯃꯄꯥꯝꯗ ꯄꯨꯗꯨꯅ ꯂꯥꯛꯄꯗ ꯉꯥꯟꯊꯣꯏꯒꯤ ꯃꯕꯨꯡꯒ ꯃꯅꯝꯃꯒꯗꯤ ꯃꯇꯝ ꯈꯔ ꯂꯥꯡꯐꯩꯗ ꯁꯦꯜ ꯇꯥꯟꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯉꯥꯟꯊꯣꯏ ꯃꯇꯝ ꯈꯔꯗꯤ ꯄꯤꯕꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯆꯤꯟꯍꯥꯏ ꯐꯕꯤ ꯈꯔꯅ ꯄꯤꯕꯥꯅ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯍꯥꯏꯅ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯊꯥꯔꯤꯛ ꯊꯥꯁꯨ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯇꯧꯐꯝ ꯑꯃ ꯈꯪꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯑꯃꯔꯣꯝꯗꯅ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯕꯅꯤ ꯅꯨꯄꯤ ꯃꯈꯣꯏꯒꯤ ꯆꯤꯜ ꯑꯁꯤ꯫ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗ ꯋꯥ ꯍꯦꯛꯇ ꯂꯥꯎꯅꯩ꯫ ꯈꯨꯜ ꯊꯪꯅꯕ ꯑꯣꯏꯕꯅ ꯆꯥꯎꯔꯦꯜꯒꯤ ꯅꯨꯄꯤꯗꯨ ꯈꯨꯜ ꯊꯪꯅꯕꯗ ꯃꯇꯨ ꯁꯤꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯃꯊꯪ ꯌꯧꯅꯔꯛꯂꯤ꯫ ꯁꯥꯈꯤꯇꯣꯟꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯗꯨꯅ, ꯏꯃꯥꯏꯄꯦꯝꯃ, ꯑꯣꯟꯊꯣꯛꯅꯕꯨ ꯉꯝꯃꯤꯅꯦ ꯃꯗꯨꯒꯤ ꯁꯛꯇꯥ ꯊꯤ ꯀꯨꯆꯨ ꯁꯦꯡꯗꯕꯤꯗꯣ꯫ ꯏꯃꯨꯡ ꯑꯁꯦ ꯁꯂꯥ ꯁꯥꯕ ꯃꯈꯩ ꯃꯥꯡꯍꯟ ꯇꯥꯛꯍꯜꯂꯝꯃꯦꯔꯒ ꯃꯤꯒꯤ ꯌꯨꯝ ꯑꯃꯨꯛ ꯊꯨꯒꯥꯏꯕ ꯆꯠꯂꯕꯣꯏꯔꯦ꯫ ꯃꯁꯛ ꯃꯇꯥꯗꯨꯒ ꯃꯤꯒꯤ ꯑꯇꯣꯝꯕꯤ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯑꯣꯏꯖꯔꯨꯅꯦꯒꯦ꯫ ꯃꯦꯝꯆꯥꯅ, ꯍꯩ ꯁꯥꯈꯤꯇꯣꯟ, ꯅꯪꯒꯤ ꯅꯃꯧ ꯑꯊꯤꯕꯤꯗꯨ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯣ? ꯑꯣ, ꯆꯨꯝꯃꯦ, ꯑꯩꯒꯤ ꯏꯃꯧ ꯁꯛꯊꯤꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ꯫ ꯍꯩꯃ, ꯌꯥꯝ ꯊꯥꯖꯗꯦ ꯃꯤ ꯁꯥꯈꯤꯇꯣꯟ ꯅꯪꯕꯣ꯫ ꯊꯤꯕ ꯃꯁꯛꯇꯨꯒ ꯂꯥꯟꯖꯗꯕꯤ ꯁꯥꯔꯒ ꯃꯋꯥ ꯉꯥꯡꯅꯔꯝꯂꯤꯕꯣꯏꯔꯦ ꯃꯥꯗꯤ ꯅꯍꯥꯟ ꯃꯈꯩ꯫ ꯍꯣꯏꯅꯦ ꯏꯆꯦ, ꯏꯆꯥ ꯅꯨꯄꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯂꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯤꯒꯨꯝꯕ ꯂꯨꯗꯕ ꯂꯤꯆꯠ ꯑꯁꯦ ꯆꯠꯄꯒꯤ ꯑꯣꯏꯔꯝꯃꯦ꯫ ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤ ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯣ꯫ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕ ꯄꯤꯔꯝꯕꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯂꯒ ꯏꯖꯠ ꯃꯃꯜꯗꯨ ꯊꯧꯔꯨꯅꯨꯁꯦ꯫ ꯑꯩꯒꯤ ꯃꯁꯤꯡꯗꯨ ꯂꯥꯛꯇꯅ ꯉꯁꯤ꯫ ꯑꯦꯔꯥ ꯅꯪꯁꯨ ꯑꯗꯨꯃꯛꯇꯤ ꯐꯖꯃꯟꯗꯦ꯫ ꯑꯩꯁꯨ ꯄꯥꯎꯁꯦ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯤꯡꯗꯅ ꯂꯥꯛꯄꯅꯤ꯫ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯩꯕꯨ ꯑꯌꯨꯛꯀꯤ ꯆꯦꯡ ꯆꯔꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯟꯕꯒꯤ ꯆꯥꯛ ꯂꯥꯝꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯀꯥꯟꯅꯗꯦ꯫ ꯄꯥꯎꯁꯤ ꯇꯝꯕ ꯑꯣꯏꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯑꯩ ꯂꯥꯛꯏ ꯍꯥꯏꯗꯅ ꯉꯥ ꯊꯣꯡꯒꯦꯁꯨ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯨꯅ ꯂꯪꯊꯣꯛꯄꯤꯔꯝꯕ ꯌꯨꯉꯥꯎꯕꯁꯤꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯔꯥꯏꯗꯅꯣ ꯍꯦꯛ ꯆꯥꯖꯔꯨꯔꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥꯔꯤꯛ ꯊꯥꯁꯨ ꯉꯥꯟꯊꯣꯏꯅ ꯊꯣꯏꯊꯣꯏꯕꯕꯨ ꯃꯁꯥꯃꯛꯀꯨꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯃꯇꯧ ꯑꯃꯗꯤ ꯉꯥꯟꯊꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯃꯁꯨꯒꯤꯗꯃꯛ ꯉꯥꯟꯊꯣꯏꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯗꯨꯅ ꯃꯆꯥ ꯄꯤꯕꯥꯗ ꯋꯥꯐꯝ ꯑꯁꯤ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯄꯤꯕꯥ, ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯅꯪ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯜꯂꯨ꯫
ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯁꯤ ꯅꯥꯗꯣꯝ ꯈꯛꯇ ꯆꯠꯄ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯉꯥꯟꯊꯣꯏꯅ ꯌꯨꯝ ꯑꯁꯤꯕꯨ ꯍꯦꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗ ꯏꯁꯨ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯄꯤꯕꯥꯁꯨ ꯉꯥꯟꯊꯣꯏꯅ ꯃꯆꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯖꯕꯁꯤ ꯎꯔꯒ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯌꯥꯕ ꯄꯤꯔꯕꯗ ꯊꯥꯔꯤꯛ ꯊꯥꯅ ꯃꯁꯨꯒꯤꯗꯃꯛ ꯍꯥꯏꯖꯗꯨꯅ ꯄꯤꯕꯥ ꯑꯃꯗꯤ ꯉꯥꯟꯊꯣꯏꯕꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯗꯨꯅ ꯀꯩꯅꯥ ꯀꯠꯄꯤꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯕꯗ ꯋꯥꯖꯔꯕꯤ ꯉꯥꯟꯊꯣꯏ ꯉꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯐꯪꯖꯕꯗ ꯅꯠꯇꯅ ꯃꯅꯦꯝꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯐꯪꯖꯔꯦ꯫ ꯃꯆꯥꯒꯤ ꯑꯋꯥꯠꯄ ꯂꯩꯇꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯝꯕꯤ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕꯅꯤ꯫ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯆꯥ ꯊꯣꯏꯊꯣꯏꯕꯕꯨ ꯃꯤꯅ ꯄꯣꯛꯇꯕ ꯃꯆꯥꯅꯤ ꯍꯥꯏꯅꯕ ꯇꯥꯔꯒ ꯃꯆꯥꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯣꯟꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯄꯣꯛꯇꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯉꯥꯟꯊꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯏꯃꯨꯡ ꯑꯁꯤꯒꯤꯗꯃꯛ ꯉꯥꯟꯊꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ ꯍꯥꯏꯕ ꯁꯈꯤꯇꯣꯟꯁꯨ ꯇꯞꯅ ꯇꯞꯅ ꯈꯪꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯎꯄꯥꯏ ꯂꯩ? ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯕ ꯃꯃꯧꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯉꯝꯗꯅ ꯂꯦꯟꯕ ꯅꯠꯇꯅ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯅ ꯊꯨꯔꯕꯒꯨꯝ ꯁꯈꯤꯇꯣꯟ ꯑꯍꯟ ꯃꯇꯝ ꯑꯣꯏꯔꯛꯂꯕ ꯑꯁꯤꯗ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ꯫